lakle lakle Inspector Ahan mabagtada ngasig Inspector Tayay tabiri basing bu JM Sagujamna taramrok subaloy na nay kono na khurumjani ngasig mo pudon laksir Inspector Tayay lising mga satret ka yang kay humdoy suba saru satha jariba tangkak huran baki ka hariba sigina nifu taret suba tangkak Inspector Tayay gi wari ase akhoi gi punchida ntigi tholiba thodo wa thoka yamna mari leina ba wari ngakthani tabiri basingi puning loksing oine na bagi damak thamjabani masida thogolon chanaron kanglon punamak yauraba adugumba crime gi series amakhang apaba singloksen biraga phatabana nakanda thambiu sandokchariba thorom asigi ngarangi makhada singlemba ghono loinana bijendrana phajinduna thamlakhiba bosanta ma ke khongol lirakpada karigumamta khangmungam adubu Dhruva amade itona khaw ama pairiga koicha chale haiba mohine pirakkiba pawgi matungina Dhruva amade itona chaliba mafam adu khangnanabgi dama makhoi ni number surveillance thamki masi madungna makhoi gi location puthokiram asomna makhoi gi location puthokpa dugi makhoi ni gi lepham khanglakpadi police number mafam magdu da khongol leruba matamda mafam adudagi Bijendra kauba ama phaki makha chummine nang nari Quran manangi wakhan jijo asengba chumba wakhan ga di khanba jani chumna phabada seasoner di phabani Nabuk fatabadu nabuk fatabarum da seasonarakpanina sir asengmudu chumna haijabani sir ngaksa amtai makhoi mafam se soidina nongmai amadi lerungani na haji somda mana di nongmai masam paramedana padi luri bidi adai da nongmai parama param do manung do bosanta do punjandana mafam adu thame akhoi mafam se changa khre hairabadi mana irai line oran aduragadi mana akhoi da khud halak puswe Matamadu koida sopan soida nang pusai koi mafam si khajitang sexiness sangmugi tangai phatabale akoi loina khaidongnas aduga pareng sir ito tu adale tu police purgala ito police tu ada pareng ngai khongai police pura moy magi si police na phabura ngone as aine khanmadu chumidana Manang saidi gi haingdana khummi haribududi soidana yorogdagani kumai horani habududi aikoi cheksalo mafam asdagi na thoga chalu haibugi mongni dana as last word da aikoi mafam sina thobu farera lawita somdagi yengsalo somdagi tawo santa di cheng leire he nahak pudi hauji khulai oina season na tabiyara Aikoi khutta phangdaba sel adu phangdrabanina nahakku aikoina khulai oina sizinaba tabane nangbu je khoina ngak senduna puba aikoi gi thong nang karimata sokpa yaroi nak soklabadi aikoi mangjaboi gani nahakti aikoi gi sengau law somthala Karigino, nachin na dukoy na men bagi sauri bro. Nachin men dro badi nang nasidagi koy law badi ay koy dewa ba taro dro. Law, somda. Law, somda. Hey, kadom dro. Sir, sigi kasida. Oh, sigi kasida. Adudi. Gawai, nakoy chekchalo. Karigo man nangway kap thorog labadi. Funny sir. Ay, makoy changjarak na bahagi. Nakoy ka amanung aduda leribado, nakot thangkalaga tholo. Maduna nakoy ga phaboy gani. Mafam masida nakoy leire haiba koy chap chawa phang lag. Nakoy mafam masida ai koy de changjaro. Maduna nakoy ga phaboy gani. Chinglema gono nakoy de surrender to. Sir, makoy se chen grabar karino mata leita ho malida. Sir, krimata so check moksu laude sir. Kamai to rijano sir. Mafam asi changaga yengsi aduba chekchalo mafam asi lumdunu mung leiram labadi khudong thibu thokani law somda santos sir gawai funny sir sididi sir karimta leidre sir sididi mafam asi na thog chatkibagi mo kaya da hei singkhrabani masi nang ngasai wari sanabaduda Nakoi masen phongnaba yaba kari code nangna haiki sir aidi karimtu code haiki badi leitine sir aidi isam chon wari sanaraga sir khoi gi mangda dung khumjaki badani aida to karimtu khumgi basu leitine sir
ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯃꯗꯨꯅꯅꯤ ꯃꯈꯣꯏꯅ ꯅꯈꯣꯏ ꯍꯥꯟꯅ ꯁꯦꯝꯂꯛꯈꯤꯕ ꯏꯪꯒꯤꯠ ꯍꯥꯏꯕꯗꯤ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯂꯒꯅꯤ ꯅꯈꯣꯏ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯒꯅꯤ ꯅꯪꯅ ꯍꯟꯖꯟ ꯍꯟꯖꯟ ꯋꯥꯐꯝ ꯈꯔ ꯍꯥꯏꯈꯤꯕꯁꯤ ꯃꯈꯣꯏꯅꯤꯅ ꯈꯪꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤꯖꯥꯠꯂꯥ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ ꯁꯥꯔ ꯑꯩ ꯇꯁꯦꯡꯅ ꯃꯗꯨꯒꯨꯝꯕ ꯀꯣꯠ ꯂꯦꯡꯒꯣꯏꯁ ꯑꯃꯠꯇ ꯑꯩ ꯀꯔꯤꯃꯠꯇ ꯉꯥꯡꯖꯈꯤꯕ ꯂꯩꯇꯦ ꯍꯨꯔꯥꯟꯕꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯈ꯭ꯔꯕꯅꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯀꯟꯕ ꯉꯝꯂꯣꯏꯅ ꯆꯨꯝꯃꯤꯀꯣ ꯁꯥꯔ ꯆꯩꯔꯥꯛꯁꯤ ꯅꯪꯅꯗꯤ ꯍꯥꯟꯅ ꯐꯪꯕ ꯇꯥꯔꯦ ꯍꯣꯏ ꯃꯈꯣꯏ ꯉꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯆꯠꯈꯤꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯆꯤꯡꯒꯣꯟ ꯑꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯃꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯒꯅꯤ ꯆꯤꯡꯒꯣꯟ ꯑꯁꯤꯗꯒꯤ ꯍꯦꯛ ꯃꯈꯣꯏ ꯂꯥꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯅ ꯈꯪꯒꯅꯤ ꯅꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕꯒꯤ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕꯗꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯒꯅꯤ ꯃꯁꯤꯃꯗꯤ ꯅꯪ ꯈꯪ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯌꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯊꯤ ꯊꯤꯒꯅꯤ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ ꯅꯈꯣꯏꯒꯤ ꯆꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯉꯁꯤꯅ ꯅꯈꯣꯏꯒꯤ ꯑꯔꯣꯏꯕꯅꯤ ꯁꯥꯔ ꯑꯩꯗꯤ ꯁꯥꯔ ꯈꯣꯏꯅ ꯑꯗꯨꯝ ꯐꯥꯗꯅ ꯂꯩꯔꯦ ꯁꯥꯔ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯗꯨꯒꯤꯗꯃꯛ ꯇꯥꯏꯅꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯁꯥꯔ ꯑꯩ ꯉꯁꯥꯏ ꯃꯈꯩ ꯁꯥꯔ ꯈꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯧ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯤ ꯁꯥꯔ ꯑꯩꯒꯤ ꯏꯔꯥꯟ ꯑꯁꯤꯕꯨ ꯁꯥꯔ ꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕꯗꯨꯒꯤ ꯑꯃꯨꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯁꯥꯔ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯖꯒꯗꯧꯔꯤꯕꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯗꯅ ꯅꯈꯣꯏ ꯍꯥꯏꯅꯔꯝꯒꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯐꯥꯈ꯭ꯔꯕꯗꯤ ꯂꯩꯍꯧꯔꯤꯕꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯥꯟꯊꯣꯛꯅꯅꯕ ꯅꯠꯇ꯭ꯔꯒ ꯀꯟꯅꯅꯕ ꯅꯠꯇ꯭ꯔꯒ ꯕꯦꯜꯗ ꯂꯧꯊꯣꯛꯅꯅꯕ ꯃꯗꯨꯒꯤ ꯁꯦꯜ ꯐꯥꯎꯕ ꯅꯈꯣꯏ ꯈꯥꯒ ꯊꯝꯈ꯭ꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯥꯔ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯈꯥꯛꯀꯗꯧꯔꯤꯅꯣ ꯑꯃꯈꯛꯇꯪ ꯊꯕꯛꯁꯦ ꯁꯨꯝ ꯇꯧꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯝ ꯈꯟꯅꯔꯨꯕꯗꯨꯗꯒꯤ ꯁꯥꯔ ꯕꯣꯁꯟꯇ ꯁꯨꯝ ꯄꯩꯁꯥ ꯄꯥꯏꯔꯝꯒꯅꯦꯅ ꯀꯔꯤ ꯕꯣꯁꯟꯇ ꯄꯩꯁꯥ ꯄꯥꯏꯅꯦꯗꯤ ꯀꯅꯥ ꯍꯥꯏꯕ ꯕꯣꯁꯟꯇꯁꯤ ꯁꯦꯟ ꯊꯣꯛꯄ ꯃꯤꯅꯦꯁꯤ ꯀꯅꯥꯅ ꯍꯥꯏꯒꯦ ꯁꯥꯔ ꯃꯥꯗꯤ ꯃꯌꯥꯝꯕꯒꯤ ꯃꯇꯩꯃꯒꯤ ꯁꯦꯟ ꯊꯨꯝꯒꯁꯨ ꯌꯥꯝ ꯄꯥꯏꯁꯜꯂꯦꯅ ꯍꯥꯏꯕ ꯇꯥꯕ ꯁꯥꯔ ꯀꯅꯥꯅ ꯍꯥꯏꯕ ꯅꯈꯣꯏꯗ ꯀꯅꯥꯅ ꯍꯥꯏꯒꯦ ꯁꯥꯔ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯁꯥꯔ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯌꯨꯅꯦ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨꯅꯦ ꯁꯥꯔ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯕ ꯁꯥꯔ ꯆꯤꯡꯂꯦꯝꯕꯅ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯁꯥꯔ ꯃꯈꯣꯏꯒꯤ ꯃꯆꯦꯒꯤ ꯌꯥꯝꯂꯕ ꯂꯨꯄꯥ ꯂꯥꯛ ꯀꯌꯥꯅꯣ 10 ꯍꯥꯏꯕ꯭ꯔꯥ 10 ꯍꯥꯏꯕ꯭ꯔꯥ 50 ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯨꯔꯥꯜꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯕꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯒꯅꯁꯨ ꯍꯥꯏꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯦꯟꯁꯤ ꯌꯥꯝ ꯂꯩꯔꯝꯒꯅꯤꯅ ꯈꯟꯕꯗꯒꯤ ꯃꯉꯣꯟꯗ ꯁꯦꯜ ꯂꯩꯔꯝꯒꯗꯧꯔꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯃꯥ ꯅꯨꯄꯤ ꯊꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯁꯥꯔ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯃꯥꯒ ꯈꯪꯅꯖꯕ ꯃꯥꯒ ꯀꯣꯏꯅꯖꯕ ꯅꯨꯄꯤꯗꯣ ꯁꯥꯔ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯁꯥꯔ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯄꯤꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯃꯥꯡꯁꯤꯗ ꯂꯩꯔꯤꯕ ꯙ꯭ꯔꯨꯕ ꯑꯃꯗꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯟꯐꯝꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯇꯥꯈꯤꯕ꯭ꯔꯣ ꯁꯥꯔ ꯑꯗꯨꯕꯨꯗꯤ ꯃꯉꯣꯟꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯗ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯠꯇꯦ ꯙ꯭ꯔꯨꯕ ꯏꯇꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤꯅꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯙ꯭ꯔꯨꯕ ꯑꯃꯗꯤ ꯏꯇꯣ ꯑꯗꯨꯗꯤ ꯙ꯭ꯔꯨꯕ ꯏꯇꯣꯗꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯀꯧꯔꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯁꯦꯟ ꯄꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯥꯅꯁꯨ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯙ꯭ꯔꯨꯕꯒ ꯏꯇꯣꯒꯅ ꯁꯦꯟꯗꯨ ꯄꯥꯏꯔꯝꯃꯒꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯕꯣꯁꯟꯇꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯔꯒꯗꯤ ꯕꯣꯁꯟꯇꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯦꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯀꯔꯤꯅꯣ ꯃꯥꯏ ꯄꯤꯒ꯭ꯔꯤ ꯗꯀ꯭ꯔꯤ ꯅꯨꯡꯀ꯭ꯔꯤ ꯑꯗꯨꯒꯤ ꯐꯥꯝꯁꯤꯡ ꯀꯔꯤ ꯌꯥꯝ ꯁꯤꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯕ ꯁꯥꯔ ꯃꯥꯕꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯂꯧꯕꯗ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯁꯥꯔ ꯃꯥꯕꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯂꯧꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯁꯦꯟ ꯄꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯕꯣꯁꯟꯇ ꯅꯠꯇꯦ ꯙ꯭ꯔꯨꯕ ꯑꯃꯗꯤ ꯏꯇꯣꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯁꯥꯔ ꯃꯗꯨꯃꯛꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯀꯧꯔꯤꯕꯁꯤ ꯃꯥꯅꯤ ꯁꯥꯔ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯦꯟ ꯄꯥꯏ ꯍꯥꯏꯔꯕꯅꯤ나 ꯂꯨꯄꯥ ꯂꯥꯛ 50 ꯈꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯁꯦ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯟ ꯇꯥꯎ ꯈꯣꯠꯂꯨꯒ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯑꯗꯨꯝ ꯁꯥꯠ ꯑꯅ ꯑꯗꯨꯝ ꯌꯥꯔꯛꯈ꯭ꯔꯕ ꯁꯥꯔ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯑꯗꯨꯗꯒꯤ ꯁꯥꯔ ꯐꯣꯟ ꯇꯧꯔꯒ ꯃꯈꯣꯏꯗ ꯕꯣꯁꯟꯇꯗꯨ ꯊꯥꯗꯣꯛꯄ ꯄꯥꯝꯂꯒꯗꯤ ꯁꯦꯟꯗꯣ ꯄꯤꯌꯨ ꯍꯥꯏꯗꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯟ ꯍꯦꯛꯇ ꯄꯤꯌꯣꯅ ꯐꯣꯟ ꯇꯧꯔꯒ ꯃꯈꯣꯏꯅꯤꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯥꯔ ꯃꯇꯝ ꯌꯥꯝꯅ ꯆꯪꯈ꯭ꯔꯕꯣꯅꯤ ꯐꯣꯟ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯐꯣꯟꯁꯤ ꯄꯨꯂꯤꯁꯇ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯅꯦꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯙ꯭ꯔꯨꯕꯒ ꯑꯃꯗꯤ ꯏꯇꯣꯅ ꯀꯔꯤꯒꯨꯝꯕ
ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯕꯤꯔꯒꯗꯤ ꯁꯦꯟ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯂꯩꯕ ꯀꯔꯤ ꯄ꯭ꯂꯥꯟ ꯁꯔ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁ ꯇꯥꯛꯑꯒꯗꯤ ꯃꯍꯥꯛ ꯑꯗꯨꯝ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯇ ꯇꯥꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯟꯗꯨ ꯄꯤꯔꯒ ꯃꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯈꯤ ꯁꯔ ꯃꯗꯨ ꯍꯥꯏꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯈꯤ ꯄꯨꯂꯤꯁꯇ ꯄꯤꯈꯤꯕ꯭ꯔꯥ ꯅꯝꯕꯔꯁꯤ ꯄꯨꯂꯤꯁꯅ ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯣꯟꯗꯣ ꯍꯥꯡꯇꯣꯛꯑꯒꯁꯨ ꯑꯃꯨꯛ ꯊꯝꯃꯤ ꯃꯣꯏꯅ ꯄꯨꯂꯤꯁꯇ ꯀꯔꯤꯝꯇ ꯅꯝꯕꯔꯁꯦ ꯄꯤꯈꯤꯗꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯀꯣꯜ ꯂꯥꯛꯈꯤꯗꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ ꯈꯔ ꯑꯗꯨꯝ ꯀꯪꯉꯥꯎꯅꯗꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯗ ꯂꯨꯄꯥ ꯂꯥꯛ 50 ꯍꯥꯏꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯥꯎ ꯄꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯗꯤ ꯁꯦꯟꯁꯦ ꯃꯈꯣꯏ ꯁꯣꯏꯗꯅ ꯄꯤꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯕꯗꯒꯤ ꯈꯪꯉꯛꯄꯗꯒꯤ ꯐꯣꯟ ꯇꯧꯔꯨꯔꯀꯥꯟꯗ ꯂꯩꯐꯝꯗꯣ ꯃꯣꯏ ꯂꯥꯛꯀꯗꯕ ꯃꯐꯝꯗꯣ ꯑꯗꯩꯗ ꯁꯔ ꯑꯩ ꯂꯩꯖꯔꯨꯕꯒꯤ ꯋꯥꯅꯤ ꯁꯔ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯎꯔꯛꯇ꯭ꯔꯤꯕꯅ ꯁꯔ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛ ꯁꯣꯝꯗ ꯕꯣꯁꯟꯇꯗ ꯁꯪꯉꯒ ꯑꯃꯨꯛ ꯂꯩꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯌꯥꯎꯔꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯑꯩ ꯐꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯐꯥꯕꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯁꯔ ꯐꯥꯕꯕꯨ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯐꯥꯔꯕꯅꯤꯅꯦ ꯁꯔ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯗ ꯀꯣꯏꯁꯤꯜꯂꯒ ꯅꯈꯣꯏꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯌꯥꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯔꯝꯗ꯭ꯔꯕꯅꯤꯅ ꯅꯪ ꯈꯛꯇꯪ ꯐꯥꯔꯦ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤ ꯅꯈꯣꯏꯅ ꯍꯥꯟꯅ ꯀꯔꯤ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯈꯣꯏ ꯃꯁꯦꯟ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯗꯅ ꯁꯔ ꯑꯁꯦꯡꯕꯅꯤ ꯀꯔꯤꯃꯇ ꯈꯪꯗꯦ ꯁꯔ ꯋꯥꯐꯝ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯑꯁꯦꯡꯕꯅꯤ ꯁꯔ ꯂꯣꯏ ꯍꯥꯏꯗꯣꯛꯆꯔꯤꯁꯤꯅꯤ ꯁꯔ ꯀꯩꯗꯧꯔꯦ ꯀꯃꯥꯏ ꯁꯔ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯦ ꯁꯔ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯉꯥ ꯀꯧꯇꯥꯒꯤ ꯀꯔꯤꯅꯣ ꯃꯈꯨꯝ ꯑꯍꯥꯡꯕꯗꯤ ꯂꯣꯏ ꯂꯩꯔꯦ ꯁꯔ ꯃꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯩꯈꯨ ꯈꯣꯔꯒ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯗꯣ ꯃꯤ ꯈꯪꯒꯅꯤꯅ ꯇꯧꯔꯤꯔ ꯄꯨꯂꯤꯁ ꯂꯥꯛ ꯈꯪꯒꯅꯤ ꯇꯧꯔꯤ ꯏꯟꯐꯣꯔꯃꯔꯅ ꯈꯪꯒꯅꯤ ꯇꯧꯔꯤꯔ ꯈꯪꯗꯦ ꯃꯈꯣꯏꯗꯤ ꯉꯥ ꯀꯧꯇꯥꯗꯨ ꯀꯕꯨꯛ ꯃꯩꯗ ꯑꯗꯨꯝ ꯁꯥꯍꯜꯂꯒ ꯄꯪꯇꯣꯠꯇ ꯇꯣꯠꯂꯒ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ ꯁꯔ ꯀꯧꯇꯥꯗꯤ ꯄꯦꯛ ꯊꯟꯅ ꯂꯩꯔꯝꯃꯤ ꯁꯔ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯁꯨ ꯁꯔ ꯁꯤꯁꯨ ꯂꯩꯔꯦ ꯁꯔ ꯑꯗꯨꯒ ꯆꯦꯡ ꯆꯥꯛꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯐꯝꯁꯤꯗ ꯑꯂꯨ ꯍꯋꯥꯏ ꯇꯤꯜꯍꯧ ꯀꯔꯤꯅꯣ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯉꯥꯔꯤ ꯃꯣꯔꯣꯛ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯇꯩꯗꯤ ꯊꯨꯝ ꯃꯣꯔꯣꯛꯇꯤ ꯈꯔꯗꯤ ꯌꯥꯎꯕꯗꯤ ꯎꯔꯦ ꯁꯔ ꯑꯗꯨꯁꯨ ꯎ ꯃꯣꯔꯣꯛ ꯁꯔ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯕꯖꯥꯠꯅꯤ ꯁꯔ ꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯥꯞꯅ ꯆꯦꯟꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯔ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯨꯝꯃꯒ ꯂꯩꯖꯩ ꯍꯥꯏꯕ꯭ꯔꯥ ꯁꯔ ꯃꯈꯣꯏ ꯑꯃꯨꯛ ꯆꯠꯊꯣꯛꯎꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯁꯨ ꯀꯅꯥꯅ ꯈꯪꯒꯅꯤ ꯀꯃꯥꯏ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯂꯥꯞꯅ ꯎꯕ ꯑꯃ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯁꯨ ꯄꯪꯂꯥꯞꯅꯗꯤ ꯆꯠꯄ ꯑꯣꯏꯔꯝꯃꯣꯏ ꯃꯈꯣꯏꯅꯗꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯂꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯁꯔ ꯀꯔꯤ ꯂꯥꯂꯣꯡ ꯑꯃꯨꯛ ꯇꯧꯒꯗꯧꯔꯤꯅꯣ ꯁꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯕ ꯆꯠꯈ꯭ꯔꯕꯗꯨꯕꯨ ꯁꯔ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯊꯤꯒꯗꯧꯔꯤꯕꯅꯣ ꯁꯔ ꯒꯃꯩ ꯀꯣꯛ ꯑꯗꯨ ꯁꯤꯖꯤꯟꯅꯧ ꯑꯁꯨꯛ ꯀꯨꯏꯅ ꯀꯦꯁ ꯀꯌꯥ ꯄꯥꯏꯔꯛꯂꯕ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯆꯍꯤ 5 ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯔꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯍꯥꯠꯄ ꯑꯃ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯕ ꯃꯤ ꯑꯃ ꯐꯥꯔ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯇꯩꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯀꯣꯛꯇꯣ ꯁꯤꯖꯤꯟꯅꯧ ꯈꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯌꯥꯏ ꯅꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛ ꯑꯗꯨꯕꯨ ꯑꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯈꯣꯏꯗ ꯄꯔꯥ ꯑꯣꯏꯅ ꯇꯝꯕꯤꯒꯅꯤ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯗꯁꯨ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯊꯤꯕ ꯇꯣꯛꯇ꯭ꯔꯤꯕꯅꯤ ꯀꯔꯤꯅꯣ ꯁꯔ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯃꯊꯛꯇ ꯗ꯭ꯔꯣꯟꯒ ꯄꯥꯏꯔꯒ ꯃꯤ ꯊꯥꯗꯣꯛꯑꯒ ꯊꯤꯍꯜꯂꯤꯕ ꯖꯥꯠꯂꯣ ꯁꯔ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯒ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯔꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯕꯣꯁꯟꯇꯒꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅꯤꯀꯣ ꯁꯔ ꯒꯃꯩ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯃꯤꯠꯅ ꯃꯈꯣꯏꯕꯨ ꯎꯔꯨ ꯂꯩꯗꯨꯅ ꯊꯤꯕ ꯅꯠꯇꯦꯅꯤ ꯑꯩꯒꯤ ꯀꯣꯛ ꯑꯩꯒꯤ ꯋꯥꯈꯜ ꯅꯈꯣꯏꯁꯨ ꯈꯜꯂꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯔꯦꯟꯁꯝꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯗꯨꯅ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯐꯥꯍꯧ ꯆꯠꯈꯤꯕ ꯃꯤ ꯑꯅꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯛ ꯑꯃꯨꯛꯇ ꯊꯥꯗꯣꯛꯗꯅ ꯁꯟꯇꯣꯁ ꯁꯔ ꯈꯜꯂꯨꯅꯤ ꯅꯈꯣꯏꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯤ ꯑꯩꯅ ꯊꯋꯥꯏ ꯁꯥꯗꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯕꯤꯃꯣ ꯁꯔ ꯔꯥꯍꯨꯜ ꯁꯔ ꯈꯪꯗ꯭ꯔꯦ ꯁꯔ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯁꯔ ꯅꯥꯟꯊꯣꯛꯑ ꯆꯠꯈꯤꯕꯅꯤ ꯁꯔ ꯇꯥꯟꯅꯔꯒ ꯐꯥꯗꯧ ꯉꯥꯏ ꯁꯕꯥꯁ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯒꯤ ꯒꯃꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯁꯔ ꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯃꯤꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯑꯃꯨꯛ ꯐꯥꯒꯗꯧꯔꯤꯅꯣ ꯁꯔ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯒ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯃꯨꯛ ꯐꯥꯕ ꯌꯥꯕ ꯌꯥꯏ ꯁꯔ ꯒꯃꯩ ꯃꯗꯨ ꯅꯠꯇꯦ ꯁꯟꯇꯣꯁ ꯁꯔ
ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯁꯔ ꯃꯈꯣꯏ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯂꯝꯒꯗꯕ ꯃꯥꯟꯗꯦ ꯁꯔ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯒ ꯒꯦꯁ ꯃꯈꯣꯏꯕꯨ ꯇꯥꯟꯅꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯥꯏꯀꯩ ꯃꯔꯤꯒꯤ ꯀꯥꯆꯤꯟ ꯃꯔꯤ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯇꯥꯟꯅꯒꯗꯧꯔꯤꯕꯁꯤ ꯀꯔꯣꯝ ꯃꯥꯏꯀꯩꯗꯅꯣ ꯆꯠꯂꯝꯒꯗꯧꯔꯤꯕꯗꯨ ꯅꯣꯡꯆꯨꯞ ꯊꯪꯕꯗꯔ ꯅꯣꯡꯄꯣꯛꯇꯔ ꯃꯈꯥꯗꯔ ꯑꯋꯥꯡꯗꯔ ꯅꯠꯇ꯭ꯔꯒ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯂꯩꯖꯤ ꯆꯤꯡꯈꯩ ꯅꯠꯇꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗꯨꯅ ꯃꯈꯣꯏꯅ ꯆꯠꯂꯝꯒꯗꯧꯔꯤꯕꯁꯤ ꯃꯈꯣꯏꯅ ꯆꯠꯈꯤꯗ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯕꯗꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯋꯥꯔꯣꯏꯗ꯭ꯔꯅꯤ ꯑꯆꯨꯝꯕꯅꯤ ꯁꯔ ꯑꯗꯨꯗꯤ ꯈꯜꯂꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯍꯣꯏ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯌꯨ ꯕꯤꯖꯦꯟꯗ꯭ꯔ ꯁꯔ ꯑꯩꯈꯣꯏꯒ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯂꯝꯒꯗꯕꯅꯣ ꯀꯗꯥꯏ ꯂꯩꯔꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯅꯪꯅ ꯈꯪꯗꯦ ꯅꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯃꯐꯝ ꯅꯪ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯅꯈꯣꯏ ꯑꯃꯗꯒꯤ ꯑꯃꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯒꯅꯤ ꯌꯥꯝ ꯍꯥꯏꯗꯦꯅꯦ ꯍꯧꯖꯤꯛꯅ ꯀꯔꯝꯕ ꯃꯐꯝꯗ ꯂꯩ ꯅꯪꯅ ꯊꯥꯖꯕ ꯄꯤꯕ ꯃꯐꯝꯗꯨꯁꯨ ꯑꯩꯈꯣꯏ ꯈꯟꯅꯒꯦ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯣꯏꯒꯗꯕ ꯇꯥꯔꯕꯗꯤ ꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯅꯊ꯭ꯋꯥꯏꯗꯨ ꯂꯧꯔꯒ ꯃꯐꯝꯁꯤ ꯍꯨꯟꯇꯣꯛꯂꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯈꯪꯉꯣꯏ ꯄꯨꯂꯤꯁꯅ ꯃꯤ ꯍꯥꯠꯂꯤ ꯍꯥꯏꯕꯗꯨꯗꯤ ꯑꯐꯕ ꯊꯕꯛꯄꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯕ ꯍꯨꯔꯥꯟꯕ ꯅꯈꯣꯏꯒꯨꯝꯕꯗꯤꯅꯦ ꯂꯣꯏꯁꯤꯟꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯥꯞ ꯄꯨꯒꯗꯕ ꯅꯠꯇꯦ ꯁꯔ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯌꯨꯝꯗ ꯄꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏ ꯂꯩꯖꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯕ ꯁꯔ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯟꯗꯛꯁꯨ ꯀꯪꯉꯥꯎꯅꯗꯅ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯁꯔ ꯆꯤꯡꯂꯦ ꯑꯃꯅ ꯂꯥꯛꯑꯒ ꯃꯥꯅ ꯃꯣꯏ ꯏꯆꯦꯅ ꯀꯩꯅꯣ ꯍꯥꯏꯌꯦꯅ ꯀꯔꯤ ꯃꯣꯏ ꯏꯆꯦꯅ ꯍꯥꯏꯌꯦꯕ ꯃꯥꯅꯤ ꯁꯔ ꯄꯨꯝꯅꯃꯛꯁꯤ ꯃꯣꯏ ꯏꯆꯦꯅ ꯇꯣ ꯋꯥꯔꯤꯁꯤ ꯃꯊꯪ ꯊꯣꯛꯂꯛꯑꯦ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯕꯅꯤ ꯍꯥꯏꯔꯦ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅꯤ ꯁꯔ ꯆꯤꯡꯂꯦꯝꯕꯒꯤ ꯃꯆꯦꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯁꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯆꯦꯅ ꯈꯪꯐꯝ ꯊꯣꯛꯏꯅ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯥꯅꯤ ꯒꯥꯡꯃꯩ ꯁꯔ ꯄ꯭ꯂꯥꯟꯁꯤ ꯈꯖꯤꯛꯇꯪ ꯂꯩꯔꯕꯣ ꯁꯔ ꯑꯗꯨꯗꯤ ꯈꯜꯂꯨꯗꯕꯅꯤ ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯑꯩꯅ ꯉꯁꯥꯏꯅ ꯀꯣꯛ ꯍꯪꯖꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯑꯗꯩꯗ ꯑꯩꯒꯤ ꯀꯣꯛꯇ ꯊꯣꯛꯂꯛꯇꯕꯅꯤꯅ ꯑꯩꯅ ꯍꯪꯍꯧꯗꯕꯒꯤ ꯋꯥꯅꯤ ꯁꯔ ꯑꯁꯦꯡꯕꯅꯤ ꯁꯔ ꯑꯩꯉꯣꯟꯗ ꯀꯣꯛ ꯊꯣꯛꯂꯛꯑꯃꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯒꯗꯕꯅꯤ ꯙ꯭ꯔꯨꯕꯩꯇꯣ ꯅꯈꯣꯏꯅꯤꯁꯨ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯤ ꯎꯔꯦꯗꯅ ꯁꯔ ꯁꯔ ꯃꯃꯥꯏ ꯁꯦꯡꯕꯁꯦ ꯃꯌꯥꯝꯅ ꯉꯥꯏꯇ ꯊꯥꯕꯒꯤ ꯉꯛꯁꯪ ꯉꯥꯡ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯐꯥꯎꯔꯤꯁꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯕꯣꯁꯟꯇꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨ ꯕꯣꯁꯟꯇꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯊꯤꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯅ ꯆꯠꯊꯔꯛꯄ ꯋꯥꯐꯝꯗ ꯕꯤꯖꯦꯟꯗ꯭ꯔꯅ ꯋꯥꯐꯝꯁꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯆꯦꯅ ꯍꯥꯏꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏ ꯑꯗꯨ ꯙ꯭ꯔꯨꯕꯩꯇꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯤꯕ ꯌꯥꯏ ꯅꯈꯣꯏꯅꯤꯗꯤ ꯀꯔꯝꯅ ꯈꯪꯉꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯔꯁꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦ ꯁꯔ ꯋꯥꯍꯪꯗꯣ ꯍꯪꯉꯒ ꯆꯠꯂꯒ ꯁꯔ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯊꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯁꯔ ꯒꯥꯡꯃꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯗꯨꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤ ꯈꯪꯗꯅ ꯃꯈꯣꯏꯅ ꯑꯋꯥꯡꯂꯣꯝ ꯆꯠꯈ꯭ꯔꯦ ꯈꯪ ꯑꯩꯈꯣꯏꯅ ꯃꯈꯥꯔꯣꯝꯗ ꯁꯨꯝ ꯆꯠꯂꯗꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯄꯟꯊꯨꯡꯐꯝꯗꯨ ꯃꯥꯟꯅꯒꯗ꯭ꯔꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯨꯝꯃꯤꯅꯦ ꯁꯔ ꯑꯗꯨꯗꯤ ꯁꯔ ꯃꯈꯣꯏꯅ ꯑꯃꯨꯛ ꯅꯣꯡꯄꯣꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯃꯈꯥ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯑꯃꯨꯛ ꯋꯥꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯥꯗ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯁꯔ ꯑꯗꯨꯗꯤ ꯁꯔ ꯃꯈꯣꯏꯁꯤ ꯆꯠꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯁꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯗ꯭ꯔꯥ ꯁꯔ ꯑꯗꯨꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯪꯂꯤꯕ ꯋꯥꯐꯝꯁꯦ ꯙ꯭ꯔꯨꯕꯩꯇꯣ ꯁꯔ ꯍꯥꯏꯌꯨ ꯃꯈꯣꯏ ꯀꯔꯣꯝꯗ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅꯤ ꯃꯇꯧ ꯀꯔꯝꯅ ꯐꯥꯕ ꯌꯥꯏ ꯁꯔꯒꯤ ꯋꯥꯐꯝꯁꯤꯗꯤ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤ ꯀꯃꯥꯏꯅꯕꯨ ꯊꯤꯗꯣꯏꯅꯣ ꯈꯪꯗꯦ ꯑꯋꯥꯡ ꯆꯠꯂꯤ ꯈꯪꯗꯦ ꯈꯥ ꯆꯠꯂꯤ ꯈꯪꯗꯦ ꯆꯠꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯀꯔꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒ ꯁꯔꯅ ꯍꯥꯏꯖꯕꯨ ꯀꯃꯥꯏꯅ ꯐꯥꯎꯅꯤ ꯍꯥꯏꯗꯨꯕꯨ ꯁꯔ ꯑꯗꯨꯗꯤ ꯁꯔ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯑꯣꯏꯕꯅꯤ ꯁꯔ ꯍꯣꯏꯅ ꯑꯗꯨꯝ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯨꯂꯤꯁꯁꯨ ꯅꯠꯇꯕꯅꯤ ꯁꯔ ꯑꯗꯨ ꯋꯥꯈꯜꯗꯨꯁꯨ ꯅꯍꯥꯟꯈꯩ ꯁꯨꯡꯈꯟꯁꯨ ꯈꯜꯂꯨꯗꯦ ꯀꯃꯥꯏꯅ ꯐꯥꯒꯗꯒꯦꯁꯨ ꯁꯨꯡꯈꯟꯁꯨ ꯈꯜꯂꯨꯗꯕ ꯁꯔ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤ ꯁꯔ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯅ ꯁꯔ ꯁꯤꯗ ꯄꯨꯂꯤꯁ 3-4 ꯂꯩꯔꯤꯁꯦ ꯃꯣꯏꯁꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯔ ꯃꯣꯏꯕꯨ ꯈꯪꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯈꯪꯗꯦꯗ ꯁꯔ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤꯗ ꯁꯔ ꯙ꯭ꯔꯨꯕ ꯅꯪꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯔꯝꯅ ꯐꯥꯕ ꯐꯥꯕꯩ ꯋꯥꯕꯨꯗꯤ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯐꯥꯕ ꯌꯥꯔꯦꯀꯣ ꯀꯔꯤ ꯍꯥꯏꯕ ꯋꯥꯔꯤ ꯁꯨꯝ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯐꯥꯕ ꯌꯥꯏ ꯍꯥꯏꯖꯔꯤ ꯊꯦꯡꯅꯔꯒ ꯐꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯐꯥꯕ ꯌꯥꯕ ꯁꯨꯝ ꯂꯩꯔꯦ ꯑꯅꯤꯁꯨꯕ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯕꯣꯁꯟꯇꯅ ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯊꯤ ꯆꯞꯇꯅꯒ ꯊꯝꯃꯕ
ꯑꯗꯨꯒ ꯃꯥꯅꯒ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤ ꯐꯣꯟꯒ ꯃꯨꯜꯂꯒ ꯇꯧꯔꯛꯑꯒꯗꯤ ꯑꯗꯨꯝ ꯐꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤ ꯊꯕꯛ ꯑꯣꯏꯅ ꯊꯣꯛꯄꯗ ꯊꯣꯛꯇꯕ ꯑꯃꯗꯤ ꯊꯣꯛꯄꯩ ꯋꯥꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯗꯤ ꯁꯤꯅꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯆꯦꯜꯂꯤ ꯍꯧꯖꯤꯛꯁꯨ ꯁꯤꯗꯒꯤ ꯆꯤꯡꯁꯥꯡꯁꯤꯗꯒꯤ ꯐꯥꯎꯔꯒ ꯆꯠꯈꯤꯕꯗ ꯂꯝꯕꯤ ꯇꯥꯕꯗꯗꯤ ꯉꯁꯤꯗꯤ ꯑꯗꯨꯝ ꯀꯣꯟꯅꯈꯤꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯅꯗꯤ ꯃꯥꯏꯀꯩꯗꯨ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯅ ꯈꯪꯉꯦꯅꯗꯤ ꯆꯠꯈꯤꯅꯤ ꯁꯥꯔ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯆꯠꯈꯩ ꯆꯠꯂꯨꯔꯣ ꯃꯣꯏꯁꯨ ꯂꯝꯕꯤꯗꯨ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯔꯛꯇꯅ ꯂꯃꯥꯡꯅꯗꯅꯒꯥꯏꯁꯨ ꯊꯦꯡꯅꯕꯁꯨ ꯑꯗꯨꯝ ꯌꯥꯔꯤꯕꯖꯥꯠꯅꯤ ꯅꯈꯣꯏ ꯂꯣꯏꯅ ꯐꯖꯩ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯐꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯗꯤ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨꯗꯨ ꯅꯠꯇꯦ ꯌꯦꯡꯉꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯣꯏ ꯁꯥꯔ ꯑꯗꯨꯕꯨꯗꯤ ꯌꯦꯡꯁꯨ ꯌꯦꯡꯖꯒꯦ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯃꯩꯇꯩ ꯆꯩꯔꯥꯎꯕꯅꯤꯅ ꯁꯥꯔ ꯀꯔꯤꯅꯣ ꯁꯣꯝꯗ ꯃꯦꯗꯥꯝ ꯇꯝꯐꯥ ꯈꯣꯏ ꯀꯔꯤ ꯈꯣꯏ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯏꯆꯟ ꯇꯣꯝꯕꯤ ꯈꯣꯏ ꯑꯗꯩ ꯃꯈꯣꯏ ꯇꯧꯔꯒ ꯙ꯭ꯔꯨꯕ ꯏꯇꯣꯁꯨ ꯌꯥꯎꯔꯤꯀꯣ ꯀꯔꯤꯅꯣ ꯑꯁ ꯎꯇꯤ ꯑꯁꯥꯡꯕꯗꯣ ꯐꯖꯅ ꯇꯧꯔꯒ ꯑꯁ ꯄꯥꯐꯣꯔꯒ ꯇꯧꯔꯀꯥꯟꯗꯁꯨ ꯀꯔꯤꯅꯣ ꯉꯥꯗꯣ ꯀꯔꯤꯅꯣ ꯔꯧꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯨꯂꯥꯎꯕꯤꯒꯨꯝꯕꯔ ꯀꯔꯤꯅꯣ ꯑꯁ ꯃꯀꯛ ꯇꯧꯔꯒ ꯑꯁ ꯌꯣꯡꯆꯥꯛꯀ ꯍꯥꯞꯄꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯐꯗ꯭ꯔ ꯇꯧꯔꯒ ꯆꯩꯔꯥꯎꯕꯗ ꯉꯥ ꯀꯔꯤꯅꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯤ ꯐꯪꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅോ ꯑꯁ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯒꯤ ꯀꯔꯤꯅꯣ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯖꯍꯧꯋꯦ ꯑꯗꯩꯗ ꯀꯔꯤꯅꯣ ꯌꯦꯂꯥꯡꯒꯥꯏꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯃꯍꯤ ꯆꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅೋ ꯑꯗꯨꯒꯥꯏꯁꯨ ꯍꯥꯏꯒꯤ ꯁꯥꯔ ꯑꯁ ꯌꯦꯂꯥꯡ ꯌꯥꯎꯔꯁꯨ ꯌꯥꯏ ꯌꯦꯂꯥꯡꯗꯣ ꯑꯗꯨꯝ ꯀꯣꯠꯂꯁꯨ ꯆꯥꯕ ꯍꯩꯅꯒꯅꯤꯀꯣ ꯁꯥꯔ ꯑꯗꯨ ꯉꯟꯅ ꯆꯠꯂꯒ ꯀꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯅꯠꯇ꯭ꯔꯗꯤ ꯆꯩꯔꯥꯎꯕꯁꯨ ꯅꯪꯍꯧꯗ ꯁꯥꯔ ꯑꯃꯨꯁꯅꯥꯁꯨ ꯃꯥꯡꯉꯦ ꯐꯅꯦꯛꯁꯨ ꯃꯥꯡꯉꯦꯗ ꯀꯣꯗꯣꯡ ꯄꯣꯄꯤ ꯂꯝꯄꯥꯛꯇ ꯍꯦꯟꯇꯥꯛ ꯃꯦꯜꯂꯦꯗꯨ ꯇꯧꯔꯗꯤ ꯁꯥꯔ ꯉꯝꯃꯩ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯪꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯝꯇ ꯂꯥꯝ ꯐꯪꯗꯦ ꯑꯁ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯒ ꯁꯥꯔ ꯁꯤꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯗꯧꯔꯕ꯭ꯔꯥ ꯁꯥꯔ ꯉꯝꯃꯩ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨ ꯈꯪꯂ ꯃꯇꯨꯡꯗ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯈꯣꯏ ꯆꯠꯅꯕ ꯍꯣꯠꯅꯒꯅꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯋꯥꯕꯗꯤ ꯋꯥꯔꯝꯂꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯅꯛꯁꯤꯜꯂꯛꯂꯒꯗꯕꯅꯤ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕ ꯂꯩꯇꯦꯗ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯠꯀꯅꯤ ꯁꯥꯔ ꯅꯣꯡꯗ ꯉꯥꯜꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦꯗ ꯁꯥꯔ ꯍꯧꯖꯤꯛꯁꯨ ꯃꯇꯝꯁꯨ ꯐꯅꯌꯥꯝ ꯂꯩꯔꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯆꯩꯔꯥꯎꯕ ꯅꯪꯉꯗꯤ ꯁꯥꯔ ꯂꯣꯏꯅ ꯅꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦꯅꯦꯒ ꯁꯥꯔ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯒ ꯁꯥꯔ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯏꯇꯧ ꯉꯝꯃꯦ ꯂꯦꯟꯒ ꯇꯥꯈꯤꯕꯒꯤꯅ ꯏꯟꯖꯥꯡ ꯅꯥꯄꯤꯒꯗꯣ ꯂꯣꯏꯅ ꯈꯤꯒꯠꯇꯅꯅꯦ ꯃꯐꯝ ꯀꯌꯥꯗꯅ ꯃꯤꯁꯤ ꯁꯣꯛꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯁꯤꯗꯒꯤ ꯍꯋꯥꯏ ꯑꯂꯨ ꯂꯧꯈꯠꯅꯗ꯭ꯔꯤꯕ ꯇꯤꯜꯍꯧ ꯆꯅꯝ ꯀꯔꯤ ꯂꯣꯏ ꯄꯠꯇꯅ ꯄꯨꯝꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗꯨꯗꯩꯅ ꯅꯣꯡꯗꯤ ꯌꯥꯝ ꯀꯟꯅ ꯆꯨꯍꯧꯗꯕꯗꯤꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡꯗꯨꯗꯤ ꯈꯔ ꯐꯧꯔꯦ ꯇꯥꯕꯨꯁꯟꯇꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯁꯨ ꯅꯣꯡꯗꯣ ꯍꯥꯏꯐꯦꯠ ꯆꯨꯔꯝꯃꯒꯅꯦ ꯍꯥꯔ ꯍꯥꯞꯅꯕꯒꯤ ꯈꯨꯆꯨꯗ ꯆꯨꯔꯝꯃꯒ ꯇꯥꯕꯨꯁꯟꯇꯒꯤ ꯏꯪꯈꯣꯜꯒꯗꯨ ꯀꯔꯤꯅꯣ ꯂꯦꯟ ꯃꯔꯤꯛ ꯃꯔꯥ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯔꯤꯝꯇ ꯅꯥꯄꯤ ꯃꯀꯥꯐꯥꯎ ꯇꯠꯍꯧꯗꯦ ꯑꯗꯨꯝ ꯅꯪꯅꯤ ꯑꯗꯨꯝ ꯆꯥꯕꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯆꯍꯤꯗ ꯑꯣꯏꯕ ꯎꯇꯤꯗ ꯉꯥꯎꯕꯩ ꯇꯧꯔꯗꯅ ꯀꯔꯤꯅꯣꯅꯦ ꯎꯇꯤꯗ ꯉꯥꯎꯕ ꯅꯠꯇꯦꯅꯦ ꯃꯩꯇꯩ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜꯗꯨꯒꯤ ꯋꯥꯅꯤꯅꯦ ꯃꯩꯇꯩ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯀꯣꯏ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯀꯣꯏꯁꯜꯂꯒ ꯆꯥꯕꯗꯣ ꯑꯗꯨ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯄꯥ ꯙꯅꯟꯖꯣꯏꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯀꯥꯎꯔ ꯃꯥꯜꯂꯦꯀꯣ ꯑꯩꯅꯗꯤ ꯅꯈꯣꯏꯒꯤ ꯙꯔꯃꯕꯨ ꯑꯩꯅꯕꯨꯗꯤ ꯑꯗꯨꯝ ꯏꯀꯥꯏ ꯈꯨꯝꯅꯖꯗꯅ ꯇꯧꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯇꯥꯎ ꯏꯇꯣꯅ ꯀꯔꯤꯅꯣ ꯄꯤꯖꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯏꯇꯥꯎ ꯙ꯭ꯔꯨꯕ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯎꯇꯤꯒꯁꯨ ꯄꯤꯖꯔꯣꯏꯗ꯭ꯔꯣ ꯀꯔꯤꯅꯣ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯕꯨ ꯁꯤꯗꯩꯗ ꯃꯈꯣꯏ ꯕꯦꯠ ꯕꯦꯂꯥꯡ ꯈꯔ ꯐꯥꯕ ꯐꯥꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯑꯗꯨꯏ ꯋꯥꯕꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯁꯣꯗꯥ ꯕꯥꯏꯒꯞ ꯂꯩꯍꯧꯔꯤ ꯍꯋꯥꯏ ꯂꯩꯍꯧꯔꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯤ ꯍꯦꯛꯑꯒ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔ ꯇꯧꯔꯒ ꯀꯔꯤ ꯆꯪꯉꯨꯅꯤ ꯍꯦꯒꯦꯅꯦ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯆꯦꯡ ꯆꯈꯣꯝ ꯑꯃ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯝ ꯍꯥꯎꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯅꯅꯥꯏ ꯑꯗꯨꯝ ꯂꯣꯏ ꯍꯩꯖꯩ ꯍꯥꯏꯖꯔꯤꯕ ꯑꯁ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯈꯔ ꯐꯩꯗꯅ ꯑꯗꯨꯗꯤ ꯋꯥꯈꯜꯁꯦꯈꯔ ꯅꯨꯡꯉꯥꯏ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯥꯔꯁꯨ ꯁꯤꯗꯩꯗ ꯆꯩꯔꯥꯎꯕ ꯃꯌꯥꯁꯤꯗ ꯑꯗꯨꯝ ꯌꯧꯔꯀꯥꯟꯗ ꯃꯤ ꯐꯥꯕ ꯄꯨꯟꯕꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯀꯔꯤꯅꯣ ꯂꯩꯕꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯥꯗꯤ ꯃꯤ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯔꯤ ꯀꯔꯣꯝ ꯅꯥꯀꯟꯗ ꯊꯤꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯥ ꯑꯩꯈꯣꯏ ꯄꯥꯎ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯤꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯈꯪꯂ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯉꯛꯄꯗꯤ ꯐꯥꯎꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯜꯂꯨ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯀꯦꯁ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯕꯤꯖꯦꯟꯗ꯭ꯔꯒꯁꯨ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯕ ꯅꯈꯣꯏ ꯈꯟꯗꯨꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯒꯅ ꯕꯤꯖꯦꯟꯗ꯭ꯔꯗ ꯐꯣꯟ ꯇꯧꯔꯒ ꯁꯥꯔ ꯕꯤꯖꯦꯟꯗ꯭ꯔꯅ ꯀꯗꯥꯏꯗ ꯎꯅꯁꯤꯒꯦ ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯃꯐꯝꯗꯣ ꯍꯥꯏꯍꯜꯂꯒ ꯁꯥꯔ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯐꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯕꯤꯖꯦꯟꯗ꯭ꯔꯒ ꯑꯩꯈꯣꯏꯒ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯃꯈꯣꯏ ꯄꯥꯏꯔꯣꯏ
ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯗꯨ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯒꯦ ꯑꯁ ꯆꯨꯝꯃꯤꯅꯦ ꯁꯥꯔꯅ ꯍꯥꯏꯔꯤꯁꯦ ꯁꯥꯔ ꯑꯗꯨꯗꯤ ꯁꯥꯔ ꯀꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯁꯥꯔ ꯒꯃꯩ ꯌꯦꯡꯕꯤꯌꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯤꯁꯤ ꯕꯤꯖꯦꯟꯗ꯭ꯔ ꯃꯐꯝ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯂꯩꯔꯒꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯗꯤ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯪꯁꯥꯡ ꯁꯥꯡꯅ ꯂꯩꯔꯣꯏꯗꯕ ꯑꯗꯨꯒ ꯃꯁꯤꯃꯗꯤꯀꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯅꯍꯥꯛ ꯆꯦꯟꯒꯦ ꯈꯜꯂꯛꯂꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯪꯉꯣꯟꯗ ꯌꯦꯡꯂꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ ꯁꯥꯔ ꯑꯩ ꯀꯩꯁꯨ ꯆꯦꯟꯖꯔꯣꯏ ꯁꯥꯔ ꯁꯥꯔꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯇꯥꯖꯔꯤ ꯁꯥꯔ ꯁꯟꯗꯣꯁ ꯁꯥꯔ ꯐꯣꯟꯗꯨ ꯑꯃꯨꯛ ꯇꯥꯕꯤꯔꯣ ꯁꯥꯔ ꯀꯔꯝꯕ ꯃꯈꯣꯏꯒꯤ ꯐꯣꯟꯗꯨ ꯐꯅꯤ ꯁꯥꯔ ꯁꯤꯗ ꯂꯩꯖꯔꯦ ꯁꯥꯔ ꯑꯁ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯐꯣꯟꯁꯦ ꯃꯈꯣꯏ ꯁꯥꯔꯅ ꯄꯥꯏꯔꯒ ꯐꯛꯇꯅ ꯂꯩꯁꯤ ꯅꯍꯥꯟꯒꯩꯗꯤ ꯍꯨꯔꯥꯟꯕ ꯇꯥꯟꯅꯧ ꯑꯗꯨ ꯇꯥꯟꯅꯧ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯥꯟꯅꯕꯅꯤ ꯂꯥꯛꯑꯣ ꯀꯃꯣꯟ ꯍꯥꯏꯔꯒ ꯆꯦꯟꯕꯅꯤ ꯉꯁꯤꯗꯤ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡ ꯂꯩꯇ꯭ꯔꯦ ꯁꯤꯕꯨ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯩꯔꯥꯎꯕꯒꯤ ꯑꯃꯨꯛ ꯑꯁ ꯄꯥꯐꯣꯔꯒ ꯎꯇꯤꯒ ꯀꯔꯤ ꯇꯧꯔꯒ ꯎꯌꯦꯟꯒ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯗꯣ ꯇꯧꯔꯒ ꯀꯔꯤꯅꯣ ꯑꯁ ꯁꯤꯡꯖꯨꯒ ꯆꯥꯒꯗꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯔꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯌꯥꯕꯅꯤꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯏꯆꯟ ꯇꯣꯝꯕꯤꯅꯗꯤ ꯀꯔꯤꯅꯣ ꯑꯍꯥꯎꯕꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗꯒꯤꯁꯨ ꯀꯔꯤꯅꯣ ꯙ꯭ꯔꯨꯕ ꯏꯇꯣꯒꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯀꯔꯤꯅꯣ ꯙ꯭ꯔꯨꯕ ꯏꯇꯣ ꯅꯈꯣꯏꯁꯨ ꯀꯔꯤꯅꯣ ꯏꯆꯟ ꯇꯣꯝꯕꯤ ꯈꯣꯏ ꯀꯔꯤ ꯈꯣꯏ ꯑꯗꯨꯒ ꯅꯠꯇꯦ ꯅꯣꯏ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯆꯩꯔꯥꯎꯕꯒꯤꯅꯤ ꯀꯔꯤꯅꯤ ꯀꯥꯏꯅ ꯃꯊꯦꯜ ꯂꯥꯟꯅꯕ ꯈꯣꯠꯅꯕꯒꯤ ꯑꯁ ꯏꯇꯧꯒꯝꯃꯩ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯂꯥꯟꯅꯕꯗꯤ ꯂꯩꯇꯦ ꯏꯟꯁꯥꯡ ꯂꯥꯟꯅꯒꯗꯕꯗꯨ ꯌꯨꯝꯊꯪꯅꯕꯗꯨ ꯂꯥꯟꯅꯕꯩ ꯋꯥꯅꯤ ꯒꯥꯔꯤ ꯊꯧꯔ ꯀꯤꯂꯣꯃꯤꯇꯔ 3 ꯏꯟꯁꯥꯡ ꯂꯥꯟꯅꯔꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯩꯔꯥꯎꯕꯅꯤꯅ ꯀꯔꯤꯅꯣ ꯁꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯀꯔꯤ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯅꯗꯣꯏꯖꯥꯠꯅꯤ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯍꯥꯏꯅꯗꯧ ꯉꯥꯏꯔꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯀꯔꯤꯅꯣ ꯁꯤ ꯅꯥꯀꯟꯗ ꯁꯤ ꯇꯧ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗꯩꯗ ꯑꯁ ꯅꯈꯣꯏꯅꯤꯁꯨ ꯅꯊꯧꯅꯥꯗꯤ ꯂꯩꯕꯖꯥꯠꯅꯤ ꯄꯩꯁꯥ ꯕꯦꯒ ꯑꯆꯧꯕ ꯑꯃ ꯄꯩꯁꯜꯂꯒ ꯑꯗꯨꯝ ꯁꯤꯗꯩꯗ ꯊꯕꯛ ꯇꯧꯔꯨꯅꯦꯅ ꯂꯩ ꯑꯗꯨꯒ ꯁꯥꯔꯅ ꯍꯪꯉꯀꯥꯟꯗꯗꯤ ꯅꯈꯣꯏꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯑꯁ ꯑꯗꯨꯒ ꯋꯥꯕꯨꯗꯤ ꯑꯩꯈꯣꯏꯅ ꯇꯥꯞ ꯐꯨꯔꯒ ꯃꯣꯏꯗꯣ ꯆꯞꯁꯜꯂꯒ ꯊꯝꯃꯀꯥꯟꯗ ꯑꯇꯩꯗꯣ ꯁꯤꯗ ꯂꯥꯛꯑꯣꯅ ꯀꯃꯣꯟ ꯍꯥꯏꯔ ꯀꯧꯔꯝꯃꯁꯨ ꯑꯗꯨꯝ ꯐꯗꯧꯖꯥꯠꯅꯤꯗ ꯀꯗꯥꯏꯗꯒꯤ ꯁꯥꯔ ꯑꯩꯈꯣꯏ ꯐꯨꯠ ꯐꯥꯎꯖꯜꯂꯦ ꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯅꯣ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇꯁꯨ ꯇꯧꯗ꯭ꯔꯦ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯦꯗ ꯈꯪꯗ꯭ꯔꯦꯗ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯖꯐ꯭ꯂꯥ ꯇꯥꯔꯦ ꯑꯁ ꯀꯔꯤꯅꯣ ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯂꯩ ꯁꯥꯔ ꯐꯣꯟ ꯂꯥꯛꯏ ꯃꯥꯜꯂꯦ ꯁꯥꯔ ꯌꯥꯅꯤ ꯍꯜꯂꯣ ꯇꯝꯕ ꯑꯩꯅ ꯊꯥꯈꯤꯕ ꯅꯝꯕꯔꯗꯤ ꯐꯪꯖꯔꯦ ꯅꯝꯕꯔꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟ ꯁꯣꯏꯗꯅ ꯌꯧꯔꯛꯂꯒꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯈꯔ ꯊꯨꯅ ꯂꯥꯛꯅꯅꯕ ꯇꯧꯖꯔꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯩꯅ ꯊꯥꯔꯤꯕ ꯂꯣꯀꯦꯁꯟ ꯃꯥꯅꯤ ꯂꯣꯀꯦꯁꯟ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯕꯣꯁꯟꯇꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯃꯝꯕ ꯃꯐꯝ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯐꯝꯁꯤ ꯕꯣꯁꯟꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯄꯪꯂꯥꯞ ꯂꯥꯞꯇꯨꯅ ꯆꯠꯈꯤꯕꯅꯤ ꯀꯔꯣꯝ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯏꯀꯩꯗꯨ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯗ ꯃꯗꯨꯝꯇꯪ ꯑꯗꯨꯒ ꯅꯪꯅ ꯔꯤꯟꯐꯣꯔꯁꯃꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯣꯅ ꯑꯩ DGPꯗꯁꯨ ꯍꯥꯏꯔꯒ ꯑꯩ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯍꯦꯟꯕ ꯐꯣꯔꯁ ꯄꯨꯔꯒ ꯌꯦꯁ ꯃꯗꯨꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯕꯣꯁꯟꯇꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯇꯝꯐꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯅꯦꯠꯋꯥꯛꯇꯤ ꯆꯤꯡꯅꯤꯅ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ ꯂꯣꯀꯦꯁꯟ ꯈꯔꯗꯤ ꯆꯦꯟꯅꯔꯛꯄ ꯌꯥꯏ ꯅꯈꯣꯏ ꯃꯁꯤ ꯈꯪꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗꯁꯨ ꯑꯩꯈꯣꯏ ꯙ꯭ꯔꯨꯕ ꯑꯃꯗꯤ ꯏꯇꯣꯒꯤ ꯂꯣꯀꯦꯁꯟ ꯑꯩꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯤꯇꯔ 100ꯒꯤ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏ ꯂꯩꯔꯝꯈꯤ ꯅꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯁꯤ ꯈꯛ ꯀꯥꯎꯒꯅꯨ ꯑꯩ ꯂꯣꯏꯅ ꯈꯪꯅ ꯂꯥꯛꯆꯔꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯡꯗꯣ ꯃꯅꯥꯛꯇ ꯏꯅꯛ ꯅꯛꯅ ꯂꯩꯔꯝꯂꯒ ꯃꯈꯣꯏꯗꯨ ꯈꯨꯠꯂꯥꯏꯒ ꯄꯥꯏꯔꯒ ꯈꯨꯠꯊꯥꯔꯛꯀꯅꯤꯀꯣ ꯇꯕꯥ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯅ ꯆꯠꯈꯤꯕꯗꯤ ꯈꯛ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯆꯦꯟꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯥꯏꯀꯩ ꯑꯃꯗ ꯃꯈꯣꯏ ꯆꯠꯈꯤꯕꯗꯅꯤ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯗꯨꯇꯅꯤ ꯑꯩꯈꯣꯏꯗ ꯊꯥꯔꯛꯀꯗꯕ ꯑꯩꯅ ꯄꯤꯔꯤꯕ ꯅꯝꯕꯔ ꯌꯥꯔꯦ ꯑꯩ ꯁꯣꯏꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯒꯦ ꯐꯔꯦ ꯊꯝꯐꯥ ꯑꯩ ꯊꯝꯃꯒꯦ ꯐꯥꯎꯅꯔꯁꯤ ꯍꯣꯏ ꯑꯁ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯣꯟ ꯍꯣꯏꯅꯦ ꯑꯁ ꯃꯣꯏ ꯉꯁꯥꯏ ꯐꯣꯟ ꯇꯧꯅꯈꯤꯕꯗ ꯃꯈꯣꯏ ꯅꯝꯕꯔ ꯈꯪꯉꯤꯀꯣ ꯑꯁ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯁꯥꯔꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯀꯔꯤꯅꯣ ꯀ꯭ꯔꯥꯏꯝ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯁꯤꯗꯩꯗ ꯄꯔꯦꯡ ꯁꯥꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯦꯁ ꯀꯌꯥ ꯄꯥꯏꯈꯠꯇꯅ ꯂꯥꯛꯂꯤꯕꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯈꯣꯡꯒꯣꯜ ꯂꯤꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯔꯝꯃꯤꯅꯦ ꯁꯤꯅꯤ ꯑꯁ
Sini no mo pok pa han man adum singba ha le ha re jini khang de uti de dum tok tor ma le taw re je asang bo ti ni ko aina pa mi je charao bo lore ga cha ba du di chaning da ba hai ba tare charao bo no mi da chaning ba hai tare ni ko ai uti wa du de sidai thok re de adum kaino ai chan tom bi khoi kari hoi tor ge adum ai khoi no ma thil le si dum thin je re ke adu se sumna kompa kam ne tab kor fu ma ai tare usoi bu di khara di pharak ta gi ne bu ching da man da dum usoi no bu chong ko dum thola kan adu yaur ga oi su adum kari no khara soi jal le ga kaino kaino to hole lore ai gi di soi de ne dum hai do khra di pu jara kani as yam no ngai bo ni ka kri hai sra gang de somna kan de khoi sana phone de to gre khoi ne khan da bo khan me am se khoi bu khan bu khan lu bra ne kadai dei wanu asidi mai mai thabai di man tawdi thabak ti manung de mi jing de loi expert oi ta aingon da su kobi hangam thab du kra mai thani kar mai phani na hai tar de ai noi khang dorim de auji adum khame na sin ba kobi adu ga te mana ma sing ga maram su nong na minung silai tana loi na phude kip tar su lomi ayam ba loi na mang budi nat isam sam nei khoi di yo dirim kari hai dum na khang de anda kan thokar ga mu kalau ba kangu ge mo hai thar ki dre di tam ngam di lai gi nong dam kari hai du na khang khoi char je dum phone du ung de dum taw le gi nati thang sing na adu gi di kri su khalu no da medam ta pha da paw pe gra di medam ta pha da location kok tharani adu gi di location thara ga di ma pham du da dum chat pi yara da ni ge no kri su wa ro no da adu gi di adu wa di le ti adu ai khoi sil le di be sing si na mi ani khai dong na ga mai ke ohum mari si sin ba thung nam tang chat min na di tasina mo chu pang labla pam do man di mafam mistake digi di na thoga di sungje chalaning da ba hai tare ngasi gi numi da si da cherau bai khudo noi ne su ai tai ma khoi phang ngam tar di yam nungai ni haijari ba as pura aroi bini ma yamung no maro la tabi ma si tor kan khang de kari hai dong khong di akhoi sana ju plan myam dal akhoi chala ma ge akhoi thira ma ge su ya roi do hosi tong do ji kari no upai le ti ni pura aroi bini uji gi di drobai to kaino no khoi nei du bo aine tori thabak si thajab ngamdre hari bro nate sa kamaina sana to thabu do kamai thajaro de no sa sar khodi ge khoi tamjari bin sar de gi chimpha pu ba ya ba kari atai ma khango gi sin akhoi na leijari wafam atai thudo bu kaim to leite da sar adum sar chathabi akhoi adum sanga ju sangjagi swai da hing bi su dum leksa gi sa pura swai da dum leira lore pura aroi bin mafam asde de dum legi da banat akhoi location ek thara phang mafam asde gi hoi sar ka chomi akhoi ani khaidong nar ga chat puse adubu mafam ase jungle ching manu khudong cha da ba thuluk labadi mado akhoi gi mangja boy ga dorim akhoi sida leiri basing imung amamong gi thawai oiri ba ngak thani aduna akhoi location khanglam batung da thawa se puna sathaminasi hathu akhoi thabak se sathaga dabani haiba gi kari mata leite da ngaktang akhoi ngai miners drobai to sir akhoi adum leijage sa fare angak sena khoi chekselo mafam asida makoi panglap lam na de salamo ngaktang ni ngai miners fare sir somdra gono wara bro ke dore tumi le di ke dore asigi nu pa si su lumna ba kari bu cha bano khangti asi wado re masi swai da hatu ga thamma ma chra ai khu ka dum chen gar sira ba ya de madu ya de mak se khoi gi paksin ai khu gi sen tar ba me di nang kaw ra ba ai khu no honai si ge gi ai khu sel phang na ba na tro law war suwana ai khu ma phama se 시리게 란 토끼보다 그래도 와리 말해 하이웨이 다 그러버디 아이쿠이 그리는 톡범 마담 덕시 아스 하이웨이 다 보더니까 많이 노 미 멋진 분전 뭐 뿌르가 하이웨이데 가리 카모 아이쿠이 뭐 포마두기 뚱게 하루부터 뭐 그러면 미누리게 아도시 그린데 칼로노 뭐 포마두 여러분의 이미 고케 아두가 뭐 쿠슈 셀 방배 역시에 거로디 아둠 야라버나도 어지기 뭐덤도 셀 밤도 보거나 레게 selfie gani hairabadi yamlaba senpham sing du ubada ai lake ngatan karim ta kalon ai amado machin punjali do na thokpra mutiyo hoi amte ying ai nachin do na thokpra amta na thokpra ying ne se ai yari
namit kakshang ngangada nang nasaurido upai karim talaite ko marup bosanda nang ne sen ai je khoi gi thong na ba macha amu oi gedorindo nang ne khoi gi sen ji phangana na ba nang khar hona ra dine wa roi dam aduna nang nam toi ba sen pi roi ga si ro ju sini ga nang na pi dou sen ju na ti moi na dum pi ja dou du bu nang na wa gi bi jina ba kari no khang di nang na sang na ba ji ya ra dine khara dum pha dum si ya le lo soma khara som도 싸시러 이 품 지키게 놓으시죠 나 폭 나타니 네세 더 거기 똥도 먹고 이부 거기 살리브세 따나라 어디 감독든 따나르그나 아야오는 뭐 이마루 크러시쇼 소아이르기 룸머가 먹고 이부 농민이 갑갑던 핫다래는 로 som락한다로 som다 이다 tâm nó tông gì sĩ trình bây giờ nó quay vào gì coi sợ gì cái nó mà là đi mấy đâm tập phá thì cái nó hay cái mấy đâm tập phá là đi một cream ta hay được thì sẽ khang đi cái nó khang đi sẽ gì mà phạm chỉ ta tôm lấy cái đồ rồi chỉ ta xôm lấy thì sẽ rau vào đi tôm tô mà sẽ lấy đó cái nó có mấy nó oti sang một cái chốt bagi wan này thì mà cái này cái này hay vào được cái tôm sẽ ninh bagi wan này có the cream the khana nei na dre ne tauris som na kan de gisu kri so me dam do haira kidren tauris se khong ma khara ta da na ko ta na dum le kri no khang di che na tauris so khong se nok pu so ma le ko kri ha re no khang de adu gi di se so ma pham se sak thong sa ba de na de khoi na di cha ba thak ko gi wa de ba che gi di kri no mai ho lang po kri no ma khoi di kri so le do na de sak khang ga dorim ni kho ko dorim ni na ma pham se su kana su kri se to wi do ba le ti kri no mi so khon so kri no ma ta le ta ba man yam na hei ba ma pham khan ba jani puran ba jing je lai di oi ba jani ko ma khoi di ta seng na ha re di plan pa ja na to ba jani kri hai ga dum na khang ge ta ori le la ja sir the phone lai sir madam ta pha ge ora mun yaringa tamba kam dor 농축 탐구 사록도 너무 상상비로 아두가 킬로미터 아마 마카이 아니 파고기 만ung 하이탈 아두들이 아무 가직당 som락한다 어왕놈도 기당 내실로 아두가 뭐 두리엔 아마 레게니 두리엔들이 통레비디 나트리 아두 뭐코이 두리엔도 란가 도리라 라루이 도리라 두리엔지 싱감나 레이분 펌디나티 데 아코이나 두리엔 아돔들이 타살럭나 바도르기 som락한다 좀 락션비로데 얌 누가리 담바 아헨바 포스 컬로이네나 정천비로 아두 크레디스 makhoi makhotu no moidi ama pai khibani adu ba makhoi ai khoina khangba de ani khaktan amana bosanta punna makhoi ahum parite ai soidena chekshina mafam adu de reinforcement kang ko ai soidena laksana na batak jaragi de ka section view ko jeraw ba mayani sokani nangcho chekshina jeraw ba mayani hoite adu ai tham jaragi tamba paredu ai khoi joma pam adu sangna batarake pare thame sir adudi krino krona kanda leirina sir ai khoi mapham asidagi si somna kanda awang ba jingdo na malis asigi jingasina nokchup thomu saru adubu khoi mathak si kaga damna thi asidagi kitang jingdo macha ma leiri si asle lambi asek landa baga kilometer ama makhairo masida makhoi location oiduna leiri makhoi jungle si fauduna chali mapham asidagi turiel ma makhoi leiri turena do makhoi lan gadra laloida turena du sing leiti an hai mapham somda DSP tam bha makhoi som changan akoi somna khanda sana batorsi come on somna khanda lo sir sinu paji de dum ma hato madra sir ma je dum porka de sir gamai sir sir na hat pe ya roi dore go somda sat piro ngasai ma kai khoi ni khana ri wa chi chuna nga dum khang mani da ngak tang akoi ge le mina mata mi karam na phai mi karam na kali kholi ga nang do noi ne khangjara bani ne se nungai tra sa lao son sa si adroba ito krino ita khoi somna khanda lo na khoi ju krino ngasi di dum lan se dum yeng bo yaw ba dum ta bani ne adu di krino hana di bari yaw ro khara bani ne ana u suna ta ba si bo la piro somna khanda lo ngak si lo somna khanda adu no khoi chek lo mafam se kilometer ma makhai da makhoi lei haran kilometer ma makhai phabu de khoi yang chine sa be agni khara thuchi come on quick punisher lo kamai lo gari mafam si yong no ba cha gari thojal ba de khoi sidagi kilometer ma makhai da makhoi phangne na bala mi do thiraga cha punisher gari de ada le re ne toris lo chaslo asidagi khoi gari du thamamaga khong na muk chat pa yabris
ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯂꯣꯠꯈꯤꯕꯁꯦ ꯀꯃꯣꯟ ꯈꯔ ꯊ꯭ꯔꯣ ꯐꯅꯤ ꯁꯔ ꯑꯁ ꯒꯥꯔꯤꯗꯨ ꯃꯈꯣꯟ ꯂꯩꯊꯔꯒ ꯆꯠꯄ ꯌꯥꯕ ꯑꯣꯏꯔꯗꯤ ꯐꯒꯗꯕꯅꯤ ꯒꯥꯔꯤꯗꯤ ꯃꯈꯣꯟ ꯂꯩꯊꯕꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯂꯥꯛꯑꯣꯅꯦ ꯒꯃꯣꯏ ꯐꯅꯤ ꯁꯔ ꯃꯇꯦꯛ ꯑꯃꯗꯤ ꯒꯥꯔꯤ ꯊꯧꯕ ꯌꯥꯅꯤ ꯂꯥꯛꯑꯣ ꯐꯅꯤ ꯁꯔ ꯑꯁ ꯃꯐꯝ ꯑꯁꯤ ꯌꯧꯔꯗꯤ ꯁꯤꯗꯒꯤꯗꯤ ꯇꯨꯔꯦꯟꯁꯦ ꯂꯥꯟꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦꯅꯦ ꯇꯨꯔꯦꯟꯁꯦ ꯂꯥꯟꯊꯣꯛꯑꯗꯤ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯏꯇꯥꯎ ꯕꯁꯟꯇ ꯇꯨꯔꯦꯟꯁꯤꯕꯨ ꯂꯥꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ 이싱디 ꯌꯥꯝ ꯂꯩꯕꯗꯤ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯂꯥꯜꯂꯁꯤꯅꯦꯀꯣ ꯏꯇꯥꯎ ꯕꯁꯟꯇꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯇ ꯃꯇꯨ ꯅꯥꯝꯃ ꯇꯦꯟꯗꯅ ꯄꯨꯔꯛꯂꯤꯕꯁꯤ ꯈꯜꯂꯨꯔꯗꯤ ꯏꯇꯥꯎ ꯕꯁꯟꯇ ꯑꯩꯈꯣꯏꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯕꯗꯤ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯕꯁꯟꯇ ꯃꯤꯠꯇꯨ ꯈꯥꯅ ꯈꯥꯅ ꯌꯦꯡꯕꯗꯨꯅꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯗ ꯌꯦꯡꯉꯣꯏ ꯁꯤꯒꯤ ꯇꯨꯔꯦꯟꯁꯦ ꯍꯦꯛ ꯂꯥꯟꯊꯣꯛꯄꯗ 하이웨이 ꯑꯗꯨꯝ ꯌꯧꯔꯅꯤ 하이웨이ꯁꯤ ꯌꯧꯔꯒꯗꯤ ꯑꯩ ꯁꯤꯗꯒꯤꯗꯤ ꯑꯉꯥꯡ ꯑꯃ ꯀꯧꯔꯒꯦ ꯑꯩꯈꯣꯏꯅ ꯀꯤꯂꯣꯃꯤꯇꯔ 5ꯔꯣꯝ ꯈꯣꯡꯅ ꯆꯠꯂꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯑꯉꯥꯡ ꯑꯃꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯂꯧꯈꯠꯂꯅꯨ ꯍꯥꯏꯕꯗꯤ ꯌꯥꯍꯟ ꯑꯗꯨꯐꯥꯎꯗꯤ ꯈꯔ ꯋꯥꯅ ꯈꯪꯃꯤꯟꯅꯔꯁꯦ ꯂꯥꯛꯑꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯣ ꯏꯆꯥꯎ ꯀꯩꯅꯣ ꯑꯥꯗ ꯂꯩꯁꯤꯕꯨ ꯀꯔꯤꯅꯣ ꯑꯥꯗ ꯂꯩ ꯍꯥꯏꯁꯤꯕꯨ ꯇꯨ ꯑꯁ ꯀꯩꯅꯣ ꯄꯨꯂꯤꯁꯋꯣ ꯀꯔꯤꯋꯣꯁꯦ ꯑꯁ ꯀꯩꯅꯣ ꯑꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯕꯨ ꯅꯈꯣꯏꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨ ꯊꯥꯗꯣꯛ ꯑꯩꯈꯣꯏꯗ ꯆꯪꯖꯧ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯁ ꯀꯩꯅꯣ ꯏꯊꯣ ꯅꯪꯅ ꯄꯨꯔꯛꯏ ꯂꯝꯕꯤꯁꯤꯕꯨ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯩꯔꯝꯃꯤꯁꯤꯕꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕ ꯑꯗꯨꯒ ꯅꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯒ ꯃꯥꯌꯣꯛꯅꯒꯗꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯖꯪꯒꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯏꯇꯥꯎ ꯕꯁꯟꯇ ꯅꯪꯁꯨ ꯂꯥꯛꯑꯣ ꯁꯣꯝꯗ ꯅꯈꯣꯏ ꯀꯔꯤꯃꯇ ꯀꯥꯟꯅꯔꯣꯏ ꯃꯅꯨꯡ ꯂꯣꯝꯗꯒꯤꯁꯨ ꯅꯈꯣꯏ ꯊꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯆꯪꯖꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯅꯨꯡ ꯂꯣꯝꯗꯅ ꯀꯅꯥ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯂꯤꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯇꯥꯎ ꯑꯩꯗꯤ ꯉꯁꯥꯏꯅ ꯑꯩ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦꯅꯦ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯕꯤꯖꯦꯟꯗ꯭ꯔꯗ ꯐꯣꯟ ꯑꯩꯈꯣꯏꯅ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯤ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯤꯒꯤ ꯂꯣꯀꯦꯁꯟ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯥꯛꯄꯅꯤꯗꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯏꯇꯥꯎ ꯁꯔ ꯑꯥꯗ ꯂꯩꯔꯦ ꯁꯔ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯁꯔ ꯑꯥꯗ ꯂꯩꯔꯦ ꯁꯔ ꯒꯥꯃꯩ ꯉꯥꯏꯈꯣ ꯁꯔ ꯀꯥꯞꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯌꯨ ꯁꯔ ꯒꯥꯃꯩ ꯃꯐꯝ ꯑꯁꯤ ꯕꯣꯁꯟꯗ ꯌꯧꯔꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯔꯣꯏ ꯐꯅꯤ ꯁꯔ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯀꯥꯞꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯔ ꯕ꯭ꯂꯦꯡ ꯐꯥꯌꯔꯒꯨꯝꯕ ꯇꯧꯕ ꯌꯥꯔꯗꯤ ꯉꯥꯏꯈꯣ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯈꯔ ꯆꯪꯁꯤꯜꯂꯣ ꯐꯅꯤ ꯁꯔ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨ ꯃꯈꯥ ꯊꯥꯗꯣꯛ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯈꯣꯏꯒꯤ ꯆꯟꯐꯝ ꯂꯩꯇ꯭ꯔꯦ ꯇꯨꯔꯦꯟ ꯋꯥꯡꯃꯗ DSP ꯊꯕꯥꯅ ꯅꯈꯣꯏꯕꯨ ꯊꯠꯇꯨꯅ ꯂꯩ ꯃꯐꯝ ꯑꯁꯣꯝꯗꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯅꯈꯣꯏꯗ ꯈꯨꯠꯂꯥꯏ ꯑꯃꯈꯛꯇꯅꯤ ꯌꯥꯎꯔꯤ ꯅꯈꯣꯏꯒꯤ ꯁꯣꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯗꯨꯁꯨ ꯀꯥꯞꯄꯗ ꯆꯞꯇꯨꯅ ꯂꯩꯕꯗꯒꯤ ꯅꯈꯣꯏꯒꯤ ꯈꯣꯡꯃꯤ ꯕꯤꯖꯦꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯗ ꯆꯪꯖꯧ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯕꯣꯁꯟꯇꯕꯨ ꯊꯥꯗꯣꯛ ꯅꯈꯣꯏꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯑꯩꯈꯣꯏꯗ ꯆꯪꯖꯔꯣ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯣ ꯏꯟꯁꯄꯦꯛꯇꯔ ꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯕꯣꯁꯟꯇ ꯂꯩꯔꯤꯕꯁꯦ ꯈꯪꯉꯦꯗꯅ ꯕꯣꯁꯟꯇ ꯂꯩꯔꯤꯕꯁꯦ ꯕꯣꯁꯟꯇ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣ ꯑꯣꯏ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯀꯔꯤꯃꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯅꯈꯣꯏꯒꯤ ꯈꯣꯡꯂꯣꯏ ꯕꯤꯖꯦꯟꯗ꯭ꯔ ꯃꯐꯝ ꯑꯁꯤ ꯂꯩꯁꯨ ꯎꯔꯕ꯭ꯔꯥ ꯅꯈꯣꯏꯅ ꯕꯣꯁꯟꯇ ꯁꯣꯛꯍꯜꯂꯕꯗꯤ ꯅꯈꯣꯏꯒꯤ ꯈꯣꯡꯃꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯣꯛꯍꯟꯒꯅꯤ ꯃꯥ ꯁꯣꯛꯇꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛ ꯁꯤꯕ ꯆꯪꯕꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯑꯁ ꯀꯔꯤ ꯍꯥꯏꯕ ꯆꯤꯡꯅꯦꯝꯕ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯁꯔ ꯑꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯄꯤꯌꯨ ꯁꯔ ꯃꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯂꯣ ꯁꯥꯠꯂꯣ ꯁꯔ ꯃꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯅꯈꯣꯏꯒꯤ ꯃꯤ ꯑꯁꯤꯅ ꯐꯥꯎꯕꯗ ꯅꯪꯕꯨ ꯆꯪꯖꯐꯝ ꯄꯤꯗ꯭ꯔꯤꯕꯁꯤ ꯎꯔꯦꯗꯅ ꯑꯩ ꯀꯥꯟꯅꯔꯣꯏ ꯆꯤꯡꯅꯦꯝꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯅꯪꯒꯤ ꯅꯆꯦꯒꯤ ꯄ꯭ꯂꯥꯟ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯒ ꯒꯣꯅꯣ ꯅꯪꯁꯨ ꯆꯪꯖꯧ ꯃꯁꯤꯅ ꯅꯈꯣꯏ ꯅꯊ꯭ꯋꯥꯏ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏ
sir, nungay na kapay, sir. Ay, pagto. Gaway, matagta kapo. Pani, sir. Matagta kapsagi, sir. Ay, nungay kapay. Nakunta pa rin mo kulay, salo! Madun na tramo din ako, Poporoy! Ay, nahari ba, sir? Nakunta pa rin mo kulay doon, salo! 에이, 가려. 어쩐지 손을 쫑다 그래. 가만히 똥이 돌았어. 내부, 몸에 가파내고. Ceasefire. 그리노 살, 못 산다 송길이 낙한 길로 가세 쫑다 그래. 아드가, 에이, 너그 당로. 아구이, 농의 시대 탐자리사. 그리, 후란 봐, 농의 탐자리. 그리, 후란 봐. 닝원데 렌참 단ಗ니 칼리버니 낭가 낭기나 지금 떠우고 플란 아이코이 뿌너막 노이네 칸 와퍼머시 까리디기노 하이버데 낭 딱타르가 뿌너막 칸거들 산토스 살 시다 내리 살 시다 살 멋진 항독자리 먹을뿐 것이 타독자리 살 와선다 어서 오픈 바까 임티가 어디 아이 카리마티가 오자리 아이게 본 시부권 이거기다 막 타그차리 뿌나막 시대디 어리바 드루바 마디도 먹코이네나 코이고 람직나 그래 아두나 트라바디 아이 코이네나 코이고 간뭐 각남람바이 아두가 또리네 시 왕모델 레리바 DSP 담바 먹코이네네 아이 코이디 먹코이기 마뚱이 일로 바카다리 샤 아마 보이라고 셔마 보이라고 샤 아이게 본 시간 비버기다 막 타그차리 살바선다 아동기 뭉문웅기 와리디 얌노완 와리디 호고다 nga리 톡도고 시카나나 토리브노 가리기드목 토리브노 하이브데 동칸가 와리에 시기마카 하이행아목 다비라시 Luckily Inspector Thank you, sir. Welcome, Uthanaba, Kanbinaba, Inspector, Tayay, Lakle, Inspector, Tayay. 하나나 다그처링 아세기 인스펙터 때야이 리싱 아마가 사트레 양카이 홈도 쇼바 땅각 호란 바기까 니푸터레 추어서로
episode loigadaba episode ani ahum da ngaire huran bagi kasu loigrani satharagliba huran bagi ka de kari lakadoino abe maga bosanta ga kari lakadori bosanta gi mayamba yomda lakhidra matai ma lakhidra abe mamadi bosanta gi punsida kari apanna ayet palakhini Bridget amadi itomba makhoi gi lela na kari wala hori ba haiba bu masita mangare episode ahum da hari basing asi mayamna tawa phangbigani maybe sanaba kanda sangtorok pa aduga tension ba yorok pa yai yeminas hanana thagachari asagi tangkak te yobiri basing tabiri basing aduga mayam punamak metei charau bagi yai phamangol su pijari metei charau ba du oire hojiksi nong pung baro hen gram ni hai tare happy charau to all our family tabiri basing halaman ojaguru aduga kai khomna jaraba mamal yam laba adom na matam kai thokpidena koi channel sida tabidena adona matam pibiri ba madi thawai hapiri ba dongi mamal yam laba dongi punsi da yai faba pijari punsi nungsang bana da yekta ba haibasina hanbado oibiu suba nomba aduga koi kanna honamina ba masina koi gi oiminasi awana da mateng pangmina ba amaga makanuksi sanana lemina basina koi gi amatang airaba akoi gi khulai oimina duna faba yai faba haibado oiminasi hanana thagachari sigi tangkokstu yobiri basing aduga ibema ningthokong thagachari social outcome thagachari sakhi thingbai jam thagachari sakhi ani sure sakhi ani thank you so much Rina Hidam oza Jayanta Kumar thagachari wari fazai ta pirako wari fazai haktani ozai de asigi thagak tabanu ngai jai ibema atokpam thagachari Sabir Maibam, thank you so much. Rina Hidam Tagachari. Imam Anitome Semusu Tagachari, the Galashram Mozaradha. Thank you so much. Ramagi Kang Sigitang Kakta. Tapir Livat, Mayamasunam Noisei. Haying the inspector Tay, Yongan Gani. Haying inspector Tay. Pungtarani to Makai Chapsana, the Mohogani, Mam Tabiu. Noga. Hayeng di kandaba yadaba leire upai son leitraba haitare karigino adu mayam adum khangbirani thank you so much serau bagi de hayeng inspector te pung tarani thoi makhai dai da hogjage mayam soidena dum tabi wai bo phum se tamjari aduga koi families member nungsi biro mayam bunam ise tabarakane sa thagchari etei pangan ma oibanina ayuk sahen thagi ramjan gi haibatare sai sing to viramani chaga da badi kitang walam gini pungo hum dai de cha do viramni taga chari ya mate bangan jaw biri ba ma puna makpusu magi dharmana athoi bani athoi ba dharma hai batare dharma hai bade athoi bani ramjan gi sai makai nung tin numit lering da sa da ba housing aling da mu cha ho bajin hayengi amuk numidang numit changi bade muk cha doini amore punamak tasu na cherau bagi famangol pijari am taga chari ana na daga premavati ning thawjam taga chari thank you so much as matam yam leiradi yam tawya jani da hojiki kapna ba khona ba kedo to adanga si tattana ba hona ba da ai kitang thujal ngarabani kitang yangjan gare ai tar
खितंग ओदाइदो एक्शन खरा तौगदौने अदु नंगिद्रबा हाइतारे अदु हयेंग लेहौरी हौजिकिदो दुम वाटली ngasido moi phagida taragadi ngasi tabiriba singsi warogane ba ikhange aduna kamaina moi phadoino na haibado adugi khok takjabani da asigi tangkak sidi mi phagre bado inspector te aina hange moi leiriba kangudu hange moi khangde haidani tasengmudi khanghandabane ado mayam su dum khangambrane adu wahangdo hangai ngai manungdu kamaina phaba yai haibado khangba ngamgibra ngamam do mante ba inkhanbado amani gedi yarumasu yai ko अदे संगंग न लेबदो कमाइना मीसे फाबि याय हाबदुगी मुसुम मखोय पारा अमा फाउनु बानी ngसाइगी मोय कांगुदन फोन तौग्रबने फोन तौग्रगदि मोय फोन दो पुलिस न पाइग्रमने पुलिस न पाइग्रमने न मोय कदाइ लेगे हाबसे मोय की कनोसे नंबर दुदगी लोकेशन येंगबा इराइ लाइनि याय अदुनदि इंस्पेक्टर तयाइना सुंगचेन चेनदन लेथोयदो नोंचुप लोमदा चटख्रमिदुदा अवांग लोम चला थीरे सुंभंग भंगरोय aduna khangnanabagidamata aduna DSP tamphada hairaga asomdagi yenghala kanda mafamdo location tharaga chap chana DSP tamphana plan torakanda khoina turen wangmada leire ona tayaina somda lapiro hairakanda thatlaga pharasi chapsalajena son changsan kanda son police mayam lep leramane da lep lerambadudagi mok sona kanda mok chensalakpane chensalakanda ngasai tanjalakiba kilometer ama makhade gari thoroga laksalakibadu amuk laksalakpane अदाइदो फिल्म ओरेदि मथक 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 हम उठपे यादौने अदु वारिनि ने इथन्दन सानामने वाबने समजनबने एनीवे मैं हम दुम लॉजिक त दुम ताबिरो कमाइ तौरिनो अदाइ मफा दुम ताबिरो थैंक यू सो मच अदुगा नावरेम थोइ थोइ मंगांग थगचरी वारि हेनिंगांग लेतना फजै नोंसो हांख्रेना तापिरे प्रमोद तावरेम थगचरी प्रमोद तौरेम हयेंग जी तखेल द लीला लेरमने खले लीला जे अथेंग बदा तखेल द हयेंग दि नोंग आंदुरी हाइतारी लीला जे हम थेंग न कौबोर माल पुंग 10 दाइ सानबियोना हाइबोर माल 10 द सानबाइ जे चराहेल सन अवाबनी अदुना हयेंग जे अवाबो ओइदोरी अमरोम द चरावबगी नुंगाइबा हाइतारे मदुगा अहानबगी लीलासिना पुंग मरी अदाइदा होगदब लीलानी अदुना पोरो खोंजिन हाइब लमदमदुदा पांथोकदबनी इमा सुमति होइगी लमदम लमनोंसे काइनगी मफम संगभम अदोम लोमदा हाइतारेनी को मफम एक्जेक्ट आई खंगथि पोरो खोंजिन ना हाइबनी अदाइदा दुम ओइरमनी एनीवे मोरे थागचरी बिजेंती हारोकचम थागचरी बसन तेंगोम थागचरी यामनदी वारंगी फजना दुम सानबदी थैंक यू सो मच वाबदी अइना सानबगी वाब नथि अइना वारसिना कमाइ वागे द ओजाबसन डायलॉग तो हाइरा कांदा इफेक्ट हापदो मानबो होनबदो दु यामन वाय अदा अइना फमा कांदा सम इसम समना लीरेदि को इंस्पेक्टर तयाइना मोय अहु मरी दुगा तानरे अतै दुना चेले सुम चेले मोय चेले अदगी सो नाकंदा ममांग द थलमे ममांग थलम अदगी सोमदो मु चेंजले अदै तयाइना ताने अदगी मोय फारे फुदले अदगी मोय नोंमै कापकदगी सोंदा लेथरे पाक्थरे अदगी सोना खंदा कनोदो पन्न माजे तो खाद मखोंदुगु तोरो पन्न मखोंजु थोरी पुलिंग सोंथगी बैवान सोंदगे खंगबदे नोंमै ने कापसनबदा अनिदु मरुदु नोंमै मरु मंगा खतनि लोइथोखरे इराइ लाइन फारे अदै फुदा बहौरे गाय समाय लीरजु याय सिदि हम अदो सिगी लेरिबो पोजे ऐनो ओइना सानरा कानदि लुइ हाय तारे ngondadi am anyway थागचरी ओजा प्रेमचांद वांगजम थागचरी हना ओजा प्रेमचांद वारोबिबो सुंगा याद्रे अदो गन्ना हो है गन्ना हो ngakतनि ओजा प्रेमचांद नोंगालगा तुम ताबि ओजा प्रेमचांद ऐ ngamjade लीला तंबा चचरुई अदो ओजा प्रेमचांद गन्ना हो ना दम हायरकने अदुना ऐ मदु ngamjade यारगदि गन्ना हो लीला ऐते आई सानरमदाय ओजा प्रेमचांद फोन एक तोक्सन बिरे मसिना एंगोंदा याम डिस्टर्ब सु तवे अदुना मदु मतंगजु ओजा ने नुंसी बिरिबको अदा ऐ ngamjade याम सेंगना हाय कांदा अदुम ताबियो ओजा ना दु नुंसी बिबदगी दम आई याम हराउजै अदु गन्ना होबियो जै ngau होबो सोंग ngamजरोय स्पेक्टर ते आइजे आई वारी इबा मतम याम चांगी आई लीला तंबा चचरुई लीला तंबा चलो हलकपदा दम सियम यरकपदा पुंग 10 गा मखाय 10 दम ताय अदगी दम चामुक चाय दे चामुक चाबगा जो हिदा गुली मुक चाय
ꯑꯗꯩ ꯑꯃꯨꯛ ꯐꯝꯃꯤ ꯑꯗꯩ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯄꯥꯏ ꯆꯦ ꯀꯣꯂꯣꯝꯗꯣ ꯄꯥꯏꯔ ꯋꯥꯔꯤꯗꯨꯒꯤ ꯑꯃꯨꯛ ꯄ꯭ꯂꯣꯠꯁꯤꯡꯗꯣ ꯑꯃꯨꯛ ꯂꯣꯏꯅ ꯆꯤꯡꯊꯣꯔꯛꯏꯅꯦ ꯑꯃꯨꯛ ꯑꯗꯒꯤ ꯑꯃꯨꯛ ꯈꯣꯠ ꯇꯧꯔꯛꯄꯁꯤꯡꯗꯣ ꯇꯧꯔꯛꯄꯅꯤꯅ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯄ꯭ꯔꯦꯝꯆꯥꯟꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯅꯦ ꯑꯗꯣ ꯑꯣꯖꯥꯁꯦ ꯃꯥꯗꯤ ꯄꯨꯡ 12 ꯄꯨꯡ 1 ꯍꯧꯔꯕ ꯃꯥ ꯐꯣꯟꯁꯦ ꯍꯦꯛꯇ ꯇꯧꯁꯜꯂꯛꯑꯦꯕ ꯑꯗ ꯑꯩ ꯐꯣꯟꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇꯦ ꯃꯔꯝꯗꯤ ꯑꯣꯖꯥ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯅꯝꯕꯔꯗꯨ ꯈꯪꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯠꯈ꯭ꯔꯀꯥꯟꯗ ꯐꯣꯟꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯣ ꯗꯤꯁꯇꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯣꯖꯥꯅꯗꯤ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗ ꯁꯨꯃꯥꯏꯅ ꯑꯃ ꯇꯧꯊꯣꯛꯄꯤꯕꯗꯤ ꯌꯥꯏ ꯅꯣꯡꯃꯇꯪ ꯏꯄꯤꯁꯣꯠ ꯑꯃ ꯀꯥꯟꯊꯣꯛꯄꯤꯌꯣ ꯉꯁꯤꯒꯤꯁꯦ ꯍꯌꯦꯡ ꯉꯟꯅ ꯑꯗꯨꯝ ꯄꯨꯡ 9ꯗ ꯇꯥꯊꯣꯛꯄꯤꯌꯣ ꯑꯗꯨꯗꯤ ꯍꯌꯦꯡꯒꯤꯗꯨꯅ ꯑꯃꯨꯛ ꯍꯥꯡꯆꯤꯠ ꯉꯟꯅ ꯑꯃꯨꯛ ꯇꯥꯊꯣꯛꯄꯤꯌꯣ ꯑꯗꯨꯗꯤ ꯉꯜꯂꯗꯧꯅꯦ ꯑꯗꯨꯝ ꯍꯣꯏ ꯇꯧꯕꯗꯤ ꯂꯥꯏꯚ ꯇꯥꯕꯩ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯀꯣ ꯒꯝꯚꯤꯔꯥ ꯁꯔꯥꯡꯇꯦꯝ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯋꯁꯟꯇꯕꯨꯗꯤ ꯀꯟꯈ꯭ꯔꯦ ꯋꯁꯟꯇ ꯀꯟꯕꯨꯗꯤ ꯀꯟꯈ꯭ꯔꯦ ꯑꯗꯨ ꯋꯥꯔꯤꯗꯨꯗꯤ ꯋꯥꯠꯂꯤ ꯀꯟꯕꯗꯤ ꯀꯟꯈ꯭ꯔꯦ ꯀꯟꯈꯤꯕꯗꯨ ꯀꯃꯥꯏꯅ ꯀꯟꯈꯤꯕꯅꯣ ꯅꯣꯡꯃꯩ ꯃꯈꯨꯠꯇ ꯄꯤꯔꯛꯈ꯭ꯔꯕ꯭ꯔꯥ ꯄꯤꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯄꯨꯂꯤꯁꯅ ꯀꯦꯞꯆꯔ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯎꯠꯇꯕ ꯌꯥꯗꯕꯩ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯁꯁꯄꯦꯟꯁ ꯇꯤꯡ ꯇꯣꯡ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯁꯔꯠ ꯀꯨꯃꯥꯔ ꯁꯔꯃ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯗꯨꯒ ꯏꯕꯦꯌꯥꯏ ꯑꯊꯣꯛꯄꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯄ꯭ꯔꯃꯣ ꯇꯥꯎꯔꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯂꯇꯥꯁꯅꯥ ꯑꯥꯔ ꯀꯦ ꯊꯥꯒꯠꯆꯔꯤ ꯍꯤꯗꯝ ꯔꯤꯅꯥ ꯑꯣꯖꯥ ꯖꯌꯦꯟꯇ ꯀꯨꯃꯥꯔ ꯑꯉꯧꯕꯤ ꯁꯒꯣꯜꯕꯟ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯆꯦꯟꯈꯠꯈ꯭ꯔꯦ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯦ ꯂꯣꯏꯅ ꯆꯦꯟꯈꯠꯈ꯭ꯔꯦ ꯐꯥꯔꯒ ꯊꯝꯕ ꯌꯥꯗꯦ ꯃꯤꯡ ꯏꯕꯤꯔꯛꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯆꯦꯟꯈꯠꯈꯤꯕ ꯃꯝꯇꯥ ꯂꯩꯁꯥꯡꯊꯦꯝ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯃꯝꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄ ꯌꯥꯎꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯉꯁꯤ ꯑꯔꯤꯕ ꯑꯣꯏꯔꯤꯁꯦ ꯃꯇꯝ ꯑꯃꯗ ꯑꯅꯧꯕ ꯑꯣꯏꯔꯝꯃꯤꯅꯤ ꯑꯗꯨꯅ ꯉꯁꯤ ꯏꯅꯧ ꯅꯧꯅ ꯆꯪꯁꯤꯟꯕꯤꯔꯛꯄ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯏ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕ ꯍꯦꯜꯂꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯕ ꯉꯝꯖꯒꯗꯧꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯗꯅꯥꯎ ꯃꯩꯇꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯝꯈꯥꯏꯕꯝ ꯍꯦꯂꯦꯟ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯇꯨ ꯂꯥꯏ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯦꯝꯆꯥ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯕꯤꯅꯣꯗꯤꯅꯤ ꯀꯣꯝꯗ꯭ꯔꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯕꯤꯅꯣꯗꯤꯅꯤ ꯉꯁꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯁꯤ ꯀꯔꯤ ꯍꯪꯒꯅꯤ ꯃꯇꯝ ꯂꯣꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯩꯔꯥꯎ ꯀꯩꯊꯦꯜ ꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯏꯝꯐꯥꯜ ꯆꯠꯂ ꯍꯩꯄꯣꯟꯇꯦꯗ ꯑꯗꯨꯅ ꯑꯉꯛꯄꯤꯅꯤ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗ ꯑꯃꯗ ꯃꯤꯅꯤꯠ 35 ꯑꯃꯗ 7 ꯑꯃꯗ 10 ꯑꯃꯗ 10 ꯊꯦꯡꯉꯀꯥꯟꯗꯗꯤ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯍꯤꯡ ꯍꯜꯂꯛꯑꯀꯥꯟꯗꯗꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯉꯧꯕꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯨꯁꯤ ꯑꯁꯣꯝ ꯊꯥꯒꯠꯆꯔꯤ ꯖꯦꯟꯗꯥꯏ ꯒꯣꯟꯃꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥ ꯊꯥꯒꯠꯆꯔꯤ ꯇꯦꯟꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯀꯣꯟꯅ ꯄꯥꯖꯔꯒꯦ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯋꯥꯡꯖꯝ ꯔꯣꯃꯦꯟ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯊꯣꯛꯐꯝ ꯅꯅꯥꯎ ꯊꯥꯒꯠꯆꯔꯤ ꯂꯣꯡꯖꯝ ꯆꯅꯤꯡ ꯊꯥꯒꯠꯆꯔꯤ ꯅꯥꯎꯔꯣꯏꯕꯝ ꯃꯦꯙꯥꯕꯇꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯔꯣꯝ ꯁꯔꯒꯥꯕꯤꯕ ꯁꯦꯁ ꯒꯤꯇꯥ ꯊꯥꯒꯠꯆꯔꯤ ꯍꯦꯃꯣꯂꯇꯥ ꯅꯤꯡꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯔꯣꯁꯅꯤ ꯀꯣꯏꯖꯝ ꯅꯣꯡ ꯆꯨꯕ ꯍꯧꯔꯦ ꯁꯣꯝꯗꯗꯤ ꯆꯩꯔꯥꯎꯕ ꯃꯍꯤ ꯆꯦꯟꯗꯧꯔꯦ ꯑꯩꯈꯣꯏꯁꯨ ꯂꯤꯂꯥ ꯂꯩꯌꯦ ꯍꯌꯦꯡ ꯑꯗꯨꯅ ꯂꯤꯂꯥꯗ ꯅꯣꯡ ꯇꯥꯔꯗꯤ ꯐꯖꯔꯅꯤ ꯆꯩꯔꯥꯎꯕ ꯃꯍꯤ ꯆꯦꯟꯗꯣꯔꯤꯕꯅꯤ
ꯆꯩꯔꯥꯎꯕꯅꯤꯅ ꯆꯩꯔꯥꯎꯕꯒꯤ ꯏꯁꯩ ꯑꯃꯇ ꯊꯥꯖꯒꯦ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯊꯥꯏ ꯑꯗꯨ ꯆꯩꯔꯥꯎꯕꯅꯤꯅ ꯆꯩꯔꯥꯎꯕꯅꯤ ꯃꯌꯥꯝ ꯉꯥꯛꯃꯤꯟꯅꯔꯁꯤ ꯑꯗꯨꯝ ꯆꯩꯔꯥꯎꯕꯒꯤ ꯏꯁꯩ ꯑꯂꯦꯛꯁ ꯈꯣꯡꯅ ꯏꯕ ꯃꯌꯦꯛꯇ ꯑꯩꯅ ꯁꯛꯄ ꯏꯁꯩ ꯑꯗꯨꯒ ꯕꯤꯅꯣꯗ ꯀꯨꯃꯥꯔ ꯁꯔꯃꯅ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯕ ꯏꯁꯩꯗ ꯈꯨꯗꯣꯜ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯁꯤ Jum jum pan ba hairi hayaini kombirai leirang sat lagle kusum lei lei bak lei leira yum thong khuding lei teng ba Jum jum pan ba hairi hayaini kombirai leirang sat lagle kusum lei lei bak lei leira yum thong khuding lei teng ba Sajibu Jairaba Lagle lagle Jairaba Jairaba Jum jum pan ba hairi hayaini kombirai leirang sat lagle kusum lei lei bak lei leirang yum thong khuding lei teng ba Shuna thongan khuding namjaba katnari Lairam lenda chakrava singda tara chindam naba Imum shuna thongan khuding namjaba katnari Lairam lenda chakrava singda tara chindam naba Kumja khuding shoidana tara chindam balakpiyo Kumja khuding shoidana tara chindam balakpiyo Kacha banam jage kumja khuding Sajibu Jairaba Lagle lagle Jairaba Jairaba Hainam lainam na yom la re Mai kai khuding ma hai pa lai pa thallare Hainam lainam na yom la re Mai kai khuding ma hai pa lai pa thallare Maning tam na satlare Kombirai kusum lei maning tam jara re mahausa lai ren bisu ya kai rakle akhang kandi lei bak lei su ya kai rakle akhang kandi lei bak lei su Jum pan ba hairi hayaini kombirai leirang sat lagle kusum lei lei bak lei leirang yum thong khuding lei teng ba sajibu jairaba lagle lagle jairaba
Cheirauba 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 Cheraubagi khudol oina Nilagi say matang khudol tamjagi Niragi mengan Say sina roi goijagi Pena pena yinjari ninthira bi chenglau hen bi saktam tabu pelami phajaba ayingba liklana yaibada Mapuksigi natte ni nungsiba lising lising nungsiban ay tagi oiba nangbu nungsiba ko nungsiba nungsi Khangi pumnama kaigini pulli bakisi sina Lingka na ying lakpanang na Hama na haraw bakuda bara Pena pena yinjari ninthira bi chenglau hen bi saktam tabu pelami phajaba ayingba liklana yaibada Bata wangi singmai sida lasingam pingau sarare ningthizare ulak sida oh nang ai Lingdraba thamoigi pombini Lingdraba fairani aigi Kuding magsi aigini Upaigini Nangsi aigini yataro thamoy sanglenda yataro thamoy sanglenda hauna khonglo chiklao nungsi iri khaklaro nakta hauna khonglo chiklao isano natau ying lage Aise nangi Pombini Lendraba nangi Fairani Aina nangi Umdamakni Haina base Sumhalasi Isanong natau Yengbiro Nungsi irik Kaksagi Punshigi oina Kadupino Thadoklaroi ho Thadoklaroi Thadoklaroi ho Thadoklaroi Pena pena yinjari ninthira bi chenglau hen bi saktam tabu pelami phajaba ayingba liklana yaibada Mapuksigi natte ni nungsiba lising lising nungsiban ay tagi oiba nangbu nungsiba ko nungsiba nungsi Khangi pumnama kaigini pulli bakisi sina Lingka na ying lakpanang na Hama na haraw bakuda bara Pena pena yinjari ninthira bi chenglau hen bi saktam tabu pelami phajaba ayingba liklana yaibada
Thank you so much Thagachari Hanana Thorom de Yoviri Singh Mayam Laisram Indu Kumar Maitin Sabir Maibam gi ming se blue color na yam da distinct oye hai hoi Thagachari ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯧꯔꯝ ꯁꯨꯝ ꯇꯥꯕꯤꯕ ꯑꯗꯨꯒ ꯊꯧꯔꯝꯁꯤ ꯌꯥꯝꯅ ꯀꯨꯏꯅꯒ ꯁꯨꯝ ꯂꯥꯏꯚ ꯆꯥꯠꯇꯒ ꯁꯨꯝ ꯌꯥꯎꯔꯛꯑꯀꯥꯟꯗ ꯑꯗꯨꯒ ꯊꯧꯔꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯨꯝ ꯄꯨꯜꯂꯛꯄꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯈꯣꯠꯇꯕ ꯒꯥꯏꯅ ꯅꯍꯥꯟ ꯍꯧꯔꯛꯄꯗ ꯌꯥꯝ ꯌꯥꯎꯔꯝꯃꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯃꯤ ꯁꯨꯝ ꯃꯊꯣꯡ ꯆꯥꯗꯕ ꯈꯣꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯩꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯕ꯭ꯂꯨ ꯇꯤꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯣꯏꯁꯦ ꯃꯣꯗꯔꯦꯇꯔ ꯀꯧꯋꯦ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯃꯣꯗꯔꯦꯇꯔꯁꯤꯅ ꯁꯤꯗꯩꯗ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯍꯦꯛ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯃꯣꯏꯅ ꯀꯠ ꯇꯧꯕ ꯌꯥꯏ ꯃꯣꯏꯅ ꯗꯤꯂꯦꯠ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯗ ꯅꯠꯇꯅ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤ ꯃꯥꯅ ꯕ꯭ꯂꯣꯛ ꯇꯧꯕꯁꯨ ꯉꯝꯃꯦ ꯑꯗꯨꯒ ꯃꯤꯁꯤ ꯀꯛꯊꯠꯄ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖꯁꯨ ꯀꯛꯊꯠꯄ ꯉꯝꯃꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯛꯊꯠꯄꯗꯤ ꯀꯩꯁꯨ ꯀꯛꯊꯠꯍꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯇꯝ ꯑꯃꯗꯗꯤ ꯃꯀꯣꯛ ꯌꯥꯝ ꯁꯥꯔꯝꯃꯦ ꯑꯩꯈꯣꯏꯁꯦ ꯑꯗ ꯑꯩꯁꯨ ꯅꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯇꯥꯖꯕꯅꯤ ꯕ꯭ꯂꯨ ꯇꯤꯛꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯏꯖꯒꯦ ꯀꯥꯏꯅ ꯄꯥꯏꯔꯒꯀꯣ ꯑꯁ ꯑꯗ ꯕ꯭ꯂꯨ ꯇꯤꯛꯁꯦ ꯄꯥꯏꯔꯒ ꯑꯁ ꯃꯥꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯦꯁꯦꯖꯀꯥꯁꯦ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯄꯪꯇꯧ ꯇꯧꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯃꯃꯩꯊꯪꯗꯗꯤ ꯀꯩꯗꯧꯔꯦ ꯕ꯭ꯂꯨ ꯇꯤꯛ ꯄꯥꯏꯗꯕꯉꯩꯅ ꯑꯁ ꯑꯩꯈꯣꯏ ꯅꯣꯏ ꯆꯦꯅꯦꯜꯁꯦ ꯌꯥꯎꯗꯧ ꯇꯜꯂꯦ ꯅꯣꯏ ꯕ꯭ꯂꯨ ꯇꯤꯛ ꯌꯥꯎꯕ ꯀꯥꯡꯕꯨꯁꯤꯅ ꯄꯪꯀꯛꯇ ꯀꯛꯑꯦ ꯋꯥ ꯑꯝꯇ ꯍꯥꯏ ꯌꯥꯗꯦꯅ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯕ꯭ꯂꯨ ꯇꯤꯛ ꯄꯥꯏꯕꯤꯔꯤꯕꯁꯤꯡ ꯀꯔꯤꯒꯨꯝꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯑꯆꯣꯏ ꯀꯔꯤ ꯑꯀꯥꯝꯄꯦꯠꯀꯨꯝꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯛꯄꯤꯔꯨꯅꯣꯅ ꯍꯥꯏꯔ ꯑꯗꯨꯝ ꯀꯛꯍꯟꯗꯔꯦ ꯍꯥꯏꯇꯥꯔꯦ ꯀꯛꯄꯤꯒꯅꯣꯅ ꯀꯛꯅꯗ꯭ꯔꯦ ꯑꯁ ꯃꯇꯝ ꯑꯃꯗ ꯀꯩꯗ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯇꯤꯛ ꯄꯥꯏꯕꯁꯤ ꯌꯥꯎꯖꯒꯦ ꯄꯥꯏꯖꯒꯦꯅ ꯇꯧꯔꯒꯀꯣ ꯑꯗꯒꯤꯗꯤ ꯃꯣꯏ ꯃꯤ 10 10ꯒ ꯄꯥꯏꯔ ꯑꯗꯩꯗꯤ ꯕ꯭ꯂꯨ ꯇꯤꯛ ꯄꯥꯏꯕ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯑꯃꯒ ꯁꯦꯝꯒꯠꯂꯛꯑꯕꯅꯦ ꯑꯗꯒꯤ ꯃꯣꯏ ꯃꯁꯦꯟꯒ ꯇꯧꯔꯒ ꯑꯗꯩ ꯅꯄꯥꯛꯀ ꯇꯥꯟꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯇꯧꯁꯜꯂꯛꯑꯕꯅꯦꯀꯣ ꯑꯗꯩꯗꯤ ꯑꯁ ꯃꯣꯏ ꯑꯁꯣꯝ ꯆꯦꯅꯦꯜꯒꯤ ꯕ꯭ꯂꯨ ꯇꯤꯛ ꯄꯥꯏꯕ ꯀꯥꯡꯕꯨ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯕ꯭ꯂꯨ ꯇꯤꯛ ꯄꯥꯏꯕ ꯀꯥꯡꯕꯨ ꯆꯦꯅꯦꯜꯒꯤ ꯕ꯭ꯂꯨ ꯇꯤꯛ ꯄꯥꯏꯕꯒꯥꯏꯁꯦ ꯁꯦꯝꯒꯠꯂꯛꯑꯕꯅꯦꯕꯀꯣ ꯑꯁ ꯃꯇꯝꯗ ꯀꯣꯛ ꯁꯥꯕꯁꯤꯗꯤ ꯂꯣꯏꯖꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯀꯣꯛ ꯁꯥꯕ ꯐꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯀꯨꯏꯔꯛꯑꯗꯤ ꯃꯤ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯅꯕ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯨ ꯇꯤꯛ ꯄꯥꯏꯕ ꯄꯥꯏꯗꯕ ꯆꯞ ꯃꯥꯟꯅꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯒꯤ ꯕ꯭ꯂꯨ ꯇꯤꯛ ꯄꯥꯏꯕ ꯃꯊꯥ ꯁꯥꯕ ꯑꯃ ꯂꯩ ꯐꯨꯔꯤꯈꯥꯎꯗ ꯍꯦꯛ ꯄꯥꯏꯔ ꯃꯤꯒꯤ ꯃꯦꯁꯦꯖꯁꯦ ꯀꯛꯎꯕ ꯃꯤ ꯈꯔ ꯍꯦꯛ ꯀꯛꯊꯠ ꯕ꯭ꯂꯣꯛ ꯈꯔ ꯍꯦꯛ ꯇꯧ ꯃꯗꯨ ꯇꯧꯕꯗꯣ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯁꯨꯁꯤꯂꯥ ꯀꯩ ꯍꯥꯏꯅꯣ ꯀꯛꯄ ꯍꯩꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯣ ꯔꯤꯑꯦꯛꯁꯟꯁꯦ ꯌꯥꯝ ꯊꯨꯅ ꯄꯤꯕꯁꯤꯅ ꯃꯦꯗꯥꯝ ꯁꯨꯁꯤꯂꯥꯁꯤꯟ ꯔꯤꯑꯦꯛꯁꯟ ꯌꯥꯝ ꯊꯨꯝꯃꯜꯂꯦ ꯗꯦꯕꯣꯂꯇꯥ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯣꯖꯥ ꯖꯌꯦꯟꯇ ꯐꯖꯩ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯑꯣꯖꯥꯗꯤ ꯊꯤ ꯍꯥꯏꯕ ꯑꯝꯇ ꯌꯥꯎꯔꯣꯏ ꯑꯣꯖꯥꯗꯤ ꯃꯤꯁꯇꯔ ꯄꯣꯖꯤꯇꯤꯚ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯝꯅ ꯎꯕ ꯆꯨꯝꯅ ꯈꯟꯕ ꯆꯨꯝꯅ ꯉꯥꯡꯕ ꯆꯨꯝꯅ ꯆꯥꯕ ꯆꯨꯝꯅ ꯆꯠꯄ ꯆꯨꯝꯅ everything thank you so much ꯍꯌꯦꯡ ꯆꯩꯔꯥꯎꯕ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯉꯟꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛ ꯑꯗꯨꯝ ꯋꯥꯠꯂꯤ ꯋꯥꯔꯤꯗ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯊꯧꯔꯝꯁꯤꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯆꯩꯔꯥꯎꯕꯒꯤ ꯏꯁꯩꯁꯤꯗꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕꯒꯤ ꯂꯣꯏꯔꯁꯨ ꯑꯃꯨꯛ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕ ꯂꯩꯕꯅꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯊꯛꯈꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯈꯣꯡꯕꯗ ꯑꯗꯨꯝ ꯆꯥꯅꯔꯤ ꯃꯇꯝ ꯃꯇꯝꯅꯤ ꯆꯩꯔꯥꯎꯕ ꯍꯦꯛ ꯂꯣꯏꯈꯤꯕꯗꯩꯗꯤ ꯈꯣꯡꯕꯗ ꯆꯩꯔꯥꯎꯕ ꯏꯁꯩꯁꯦ ꯑꯗꯨꯝ ꯐꯖꯗ꯭ꯔꯦꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯨꯃꯣꯟ ꯑꯃ ꯂꯥꯛꯄꯁꯤꯗꯅ ꯏꯁꯩꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯏꯁꯩꯗꯨꯒꯤ ꯃꯒꯨꯟꯁꯦ ꯈꯔ ꯍꯦꯛ ꯋꯥꯠꯂꯦꯕ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯩ ꯋꯥꯅꯤ ꯍꯌꯦꯡ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗ ꯈꯣꯡꯕꯒꯤ ꯈꯨꯐꯖꯗꯨꯗꯤ ꯀꯔꯤ ꯍꯪꯒꯅꯤ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯁꯤꯗꯤ ꯑꯁ ꯃꯦꯔꯥꯊꯥ ꯂꯥꯛꯄꯗ ꯑꯗꯨ ꯏꯁꯩꯗꯨ ꯈꯣꯡꯕꯗ ꯌꯥꯝ ꯐꯖꯩ ꯑꯗꯨꯅ ꯃꯥꯏ ꯃꯇꯝꯁꯦ ꯑꯗꯨꯝ ꯂꯩꯖꯥꯅꯤ anyway thank you so much ꯃꯌꯥꯝ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯋꯥꯕ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯣꯛꯈꯠꯅꯕ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯤꯟꯅꯔꯤꯕ ꯂꯣꯏꯅꯔꯤꯕ ꯐꯦꯃꯤꯂꯤꯗ ꯌꯥꯎꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯎ ꯋꯥ ꯍꯥꯏꯕꯤꯔꯛꯎ ꯐꯖꯕ ꯇꯥꯛꯄꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯃꯤꯟꯅꯁꯤ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯣꯖꯥ ꯄ꯭ꯔꯦꯝꯆꯥꯟ ꯋꯥꯡꯖꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ
मसक फजना खंगबो वाटपदौना सुम तौसले कुइरगा सिगे थौरमजे सही सकपिरो हाइजे कई हैनो ज्ञान अम दादी ओजा प्रेमचांद करी चा सलोरगी खंगते ओजा प्रेमचांद सिदैदे लुपा लाम पिरजो ऐनी सही सुकसक सकलो मरमदि सि सही संगनबी थौरम नते अदना खोय ओलेन गे थौरम दो ओइना ताबिरो ओजा प्रेमचांद को वारोबि बेयादे दोनो नुक्सिबिबगी ताकपिबा लाइबो फबनी अदो करी हाइनी सेकंड टूरिंग एदो हुइन जिकपा अदो थोअनेबको अदना जकिदे लोशन जबे एयाबदे लौजरी थाजरी बिसैदुना कोइ पेनमिनरसि अफबा याइफबो ओइनमिनरसि पुनमबो इमाले बाना याइफरे सनाले बाना याइफरे हैप्पी चेराउबा टू ऑल मया पुनमक्ता ए इंग्लिश न करी हाइरुने हैप्पी चेराउबा याइफबा हैप्पी न्यू ईयर पुनमबो खुरमजनी